ꯃꯗꯨꯒꯤ ꯁꯦꯔꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯦꯔꯤꯅ ꯀꯦꯞꯇꯦꯟ ꯋꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯗꯤ ꯅꯪ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯂꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯀꯞꯂꯨꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯋꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪ ꯑꯁꯨꯝꯅ ꯀꯞꯀꯦ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ꯭ꯔꯥ ꯃꯗꯨ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯃꯨꯛ ꯀꯞꯄꯗꯕꯨ ꯀꯅꯥ ꯄ꯭ꯂꯥꯟ ꯇꯧꯅꯔꯒ ꯀꯞꯅꯒꯦ ꯃꯤꯂꯨ ꯄꯤꯔꯥꯡ ꯍꯥꯏꯕꯁꯤꯗꯤ ꯃꯊꯟꯇꯅ ꯇꯥꯖꯔꯛꯄꯅꯤ ꯃꯗꯨꯗꯤ ꯀꯦꯞꯇꯦꯟ ꯋꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯞꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯀꯞꯄꯅꯨ ꯌꯥꯔꯦ ꯃꯈꯥ ꯇꯥꯅ ꯀꯞꯂꯅꯨ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯋꯤꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯀꯞꯂꯔꯣꯏ ꯉꯁꯤꯒꯤꯗꯤ ꯀꯞꯄ ꯌꯥꯕ ꯀꯞꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯚꯦꯛꯁꯤꯟꯁꯨ ꯀꯥꯞꯄꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯞꯂꯔꯣꯏ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯃꯦꯟꯕꯣꯛ ꯅꯈꯣꯏꯅꯤ ꯁꯥꯟꯅꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯕꯕꯥꯗ ꯑꯃꯨꯛ ꯍꯦꯟꯅ ꯇꯦꯟꯁꯟ ꯄꯤꯔꯅꯨ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯨ ꯃꯗꯨ ꯀꯦꯞꯇꯦꯟ ꯋꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯒꯅꯨ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯏ ꯕꯥꯝꯕꯤ ꯁꯤꯟꯗ꯭ꯔꯣꯝ ꯀꯧꯕ ꯂꯩꯅꯥ ꯑꯃ ꯂꯩ ꯀꯃꯥꯏꯅ ꯇꯧꯕ ꯂꯩꯅꯥꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯤꯡꯗ ꯁꯖꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯤꯅ ꯀꯣꯏꯕ ꯂꯥꯛꯄ ꯃꯇꯝꯗ ꯎꯔꯨꯕ ꯃꯇꯝꯗ ꯁꯖꯤ ꯃꯆꯥ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯁꯖꯤ ꯃꯆꯥꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯁꯖꯤ ꯃꯆꯥꯗꯨꯕꯨ ꯑꯆꯥ ꯑꯊꯛ ꯄꯤꯖꯔꯗꯨꯅ ꯅꯥꯟꯕꯤꯗꯨꯅ ꯀꯣꯟꯕꯤꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯖꯤ ꯃꯆꯥꯗꯨ ꯊꯝꯃꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯖꯤ ꯃꯆꯥꯗꯨꯅ ꯃꯍꯥꯛꯀꯤ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯁꯖꯤ ꯃꯆꯥꯗꯨꯅ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯅꯝ ꯑꯗꯨ ꯂꯩꯍꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯖꯤ ꯃꯆꯥꯗꯨꯕꯨ ꯏꯟꯊꯣꯛꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯇꯧꯕꯇꯕꯨ ꯁꯖꯤ ꯃꯆꯥꯗꯨꯗꯤ ꯀꯣꯟꯅꯊꯪꯗ ꯃꯊꯟꯇ ꯁꯤꯖꯍꯧꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯋꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅꯗꯤ ꯑꯩ ꯑꯁꯤ ꯑꯩꯒꯤ ꯒ꯭ꯔꯨꯞꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯁꯦꯔꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯖꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯁ꯭ꯇꯦꯇꯁ ꯑꯩꯒꯤ ꯂꯟꯊꯨꯝ ꯁꯝꯄꯇꯤ ꯄꯩꯁꯥꯁꯤꯡ ꯑꯩꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯅ ꯏꯁꯥꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯖꯒꯅꯤ ꯁꯨꯁꯨꯜꯒꯤꯅ ꯑꯩꯕꯨ ꯍꯥꯠꯄ ꯀꯩꯁꯨ ꯉꯝꯃꯣꯏ ꯑꯩꯕꯨ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯖꯣꯡꯍ꯭ꯌꯣꯛ ꯅꯪꯁꯨ ꯅꯪꯒꯤ ꯁꯪꯁꯥꯔꯗꯨꯗ ꯍꯟꯖꯈ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯥꯔꯖꯟ ꯄꯤꯌꯣꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯍꯥꯛꯅ ꯉꯁꯤ ꯀꯞꯂꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯁꯨꯡꯎ ꯀꯞꯈꯤꯗꯕꯅꯤ ꯃꯗꯨ ꯖꯨꯃꯣꯟ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯁꯤꯖꯐꯥꯌꯔ ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯕ ꯃꯇꯝꯗꯁꯨ ꯀꯞꯈꯤꯗꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯝꯗꯁꯨ ꯀꯞꯈꯤꯗꯦ ꯏꯟꯗꯨꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯃꯒ꯭ꯂꯤꯡ ꯕꯣꯠꯇ ꯐꯥꯕ ꯃꯇꯝꯗꯁꯨ ꯀꯞꯈꯤꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯦꯟꯕꯣꯟ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯏꯌꯥꯔꯄꯣꯔꯠꯇ ꯃꯍꯥꯛꯀꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯃꯤꯁ ꯇꯧꯈꯤꯕ ꯃꯇꯝꯗꯁꯨ ꯀꯞꯈꯤꯗꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯔꯖꯟ ꯄꯤꯌꯣꯅ ꯅꯪꯅ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤꯕꯨ ꯀꯌꯥꯝ ꯇꯥꯒꯦꯅꯦ ꯃꯗꯨꯒꯤꯗꯤ ꯑꯃꯨꯛ ꯄꯥꯎꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯈꯣꯏꯁꯤ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯗꯨ ꯁꯥꯔꯖꯟ ꯄꯤꯌꯣꯅ ꯑꯃꯨꯛ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤꯅꯦ ꯃꯈꯣꯏꯅꯤꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤꯅꯦ ꯀꯅꯥ ꯈꯪꯉꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯦꯟꯈꯤꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨ ꯁꯥꯟꯇꯤꯗ ꯂꯩꯖꯔꯕ ꯑꯁꯤꯅꯤ ꯃꯗꯨꯗ ꯃꯦꯟꯕꯣꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯁꯥꯊꯤꯕ ꯋꯥ ꯉꯥꯡꯀꯅꯨꯅꯦ ꯃꯤꯂꯤꯇꯔꯤ ꯒꯦꯝ ꯂꯣꯏꯗꯣꯔꯤꯕꯁꯦ ꯀꯨꯏꯗ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯖꯣꯡꯍ꯭ꯌꯣꯛꯀ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯕꯁꯨ ꯌꯥꯔꯣꯏ ꯑꯥꯏꯝ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯔꯖꯟ ꯄꯤꯌꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯍꯤꯡꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯃꯇꯝꯗꯁꯨ ꯃꯥ ꯀꯞꯈꯤꯗꯕꯅꯤꯅꯦ ꯑꯩꯁꯨ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯁꯜꯂꯛꯏ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯔꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯦꯟꯕꯨꯛꯁꯨ ꯑꯩ ꯃꯄꯥꯟꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤ ꯑꯃꯁꯨꯡ ꯁꯦꯔꯤ ꯃꯈꯣꯏꯅꯤ ꯆꯪꯉꯛꯏ ꯀꯦꯞꯇꯦꯟ ꯔꯤꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤ ꯀꯩꯗꯧꯔꯤꯕ ꯅꯈꯣꯏꯅ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯂꯗꯨꯅ ꯊꯣꯛꯂꯛꯄꯅꯤꯗ ꯁꯥꯔ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯦꯟꯕꯣꯟꯅ ꯃꯈꯣꯏꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯨꯆꯨꯜꯒꯦꯅ ꯃꯈꯣꯏꯅ ꯁꯪꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯟꯕꯣꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯆꯪꯉꯛꯇꯨꯅ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯏꯚꯦꯟꯠ ꯑꯃ ꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯝꯇ ꯇꯧꯔꯨꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯗꯨꯡꯅ ꯍꯥꯏꯔꯛꯏ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨꯁꯦ ꯑꯩꯈꯣꯏ ꯕꯥꯔꯊꯗꯦꯁꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯅꯈꯣꯏ ꯑꯩꯒꯤꯗꯃꯛꯇ ꯋꯥꯔꯤꯕ꯭ꯔꯅꯦ ꯃꯗꯨꯗ ꯁꯥꯔꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯏꯁ ꯀꯅꯥꯅ ꯅꯪꯒꯤꯗꯃꯛꯇ ꯋꯥꯗꯣꯔꯤꯕ ꯃꯗꯨ ꯁꯦꯔꯤꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯋꯥꯒ ꯉꯥꯡꯉꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯃꯗꯨꯒꯤ ꯁꯦꯔꯤꯅ ꯀꯦꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤ ꯀꯦꯛ ꯑꯁꯤꯗꯤ ꯀꯅꯥꯅ ꯁꯦꯝꯂꯛꯇꯣꯔꯤꯕꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯍꯥꯏꯕꯗꯤ ꯊꯥꯏꯅꯉꯩ ꯀꯦꯛ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤ ꯑꯃꯁꯨꯡ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯇꯤꯝ ꯑꯗꯨꯗꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯂꯥꯛꯑꯣꯁꯦ ꯀꯦꯛ ꯀꯛꯂꯁꯤ ꯑꯗꯨꯒ ꯀꯦꯟꯗꯜꯒ ꯌꯨꯡꯉꯁꯦ ꯃꯩ ꯃꯨꯊꯠꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯨꯃꯣꯛꯁꯨ ꯃꯁꯤꯗꯤ ꯑꯩꯗꯤ ꯏꯍꯥꯟ ꯍꯥꯟꯕꯅꯤ ꯇꯧꯗꯣꯔꯤꯁꯤ ꯁꯦꯔꯤꯌꯦꯜꯗ ꯀꯦꯟꯗꯜꯁꯤ ꯀꯦꯛꯇꯒ ꯌꯨꯡꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯉꯁꯤ ꯇꯧꯗꯣꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯩ ꯃꯨꯊꯠꯂꯁꯤ ꯍꯥꯏꯗꯨꯅ ꯈꯨꯕꯥꯛ ꯄꯥꯛ ꯈꯨꯔꯗꯨꯅ ꯃꯩ ꯃꯨꯊꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯀꯦꯟꯗꯜ ꯊꯥꯜꯂꯝꯃꯤ ꯑꯗꯨꯒ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯦꯟꯗꯜ ꯑꯁꯤ ꯃꯨꯊꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯤꯁꯁꯤꯡ ꯑꯁꯤ ꯅꯤꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯋꯤꯁ ꯅꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯏꯁꯩ ꯁꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯑꯃꯨꯛꯇ ꯊꯥꯖꯔꯨꯗꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯕꯥꯔꯊꯗꯦꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯏꯁꯩꯒ ꯁꯛꯂꯒ ꯑꯩꯒꯤ ꯕꯥꯔꯊꯗꯦ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯗ ꯈꯜꯂꯨꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯖꯔꯝꯃꯤ
ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯤꯠ ꯎꯏꯁꯤꯜꯂꯗꯨꯅ ꯋꯤꯁꯅꯤꯔꯝꯃꯤ ꯑꯃꯁꯨꯡ ꯀꯦꯟꯗꯜ ꯑꯗꯨꯕꯨ ꯃꯨꯠꯊꯠꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯁꯤꯖꯤꯟꯅꯗꯨꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯋꯤ ꯂꯥꯛꯏ ꯀꯦꯞꯇꯦꯟ ꯋꯤ ꯂꯥꯛꯄ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯌꯥꯝꯅ ꯉꯛꯏ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯋꯤ ꯆꯪꯉꯛꯄ ꯃꯇꯝꯗ ꯆꯪꯉꯣ ꯍꯥꯏꯗꯨꯅ ꯀꯧꯁꯜꯂꯤ ꯑꯗꯨꯒ ꯀꯩ ꯊꯕꯛ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯀꯦꯞꯇꯦꯟ ꯋꯤꯅ ꯅꯪꯕꯨ ꯗꯤꯁꯇꯔꯕ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯦꯔꯤꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯧꯒꯠꯂꯛꯈꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅꯁꯨ ꯌꯥꯝꯅ ꯊꯦꯡꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯩꯒꯤꯗꯃꯛꯇ ꯀꯩ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯒꯤꯐꯀ ꯄꯨꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯪꯈꯤ ꯍꯣꯏ ꯌꯥꯝꯅ ꯆꯥꯎꯔꯕꯗꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯦꯔꯤꯁꯨ ꯍꯔꯥꯎꯔꯗꯨꯅ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯃꯥꯡꯊꯒꯤ ꯃꯇꯝꯗ ꯁꯦꯔꯤꯅ ꯃꯉꯣꯟꯗ ꯃꯦꯃꯣꯔꯤ ꯑꯣꯏꯕ ꯌꯥꯕ ꯄꯣꯠ ꯑꯃꯇꯪ ꯑꯃꯁꯨꯡ ꯊꯕꯛ ꯑꯃ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯀꯦꯞꯇꯦꯟ ꯋꯤꯅ ꯁꯦꯔꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯑꯩꯅ ꯄꯤꯗꯣꯔꯤꯕ ꯄꯣꯠ ꯑꯁꯤ ꯅꯉꯣꯟꯗ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯦꯔꯤꯁꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯋꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯕꯥꯔꯗꯦꯅꯤ ꯈꯜꯂꯗꯨꯅ ꯑꯩꯁꯨ ꯊꯕꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦꯅ ꯐ꯭ꯔꯤꯁꯨ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯁꯨ ꯆꯠꯂꯒ ꯂꯩꯔꯨꯕꯅꯤ ꯑꯗꯣ ꯃꯁꯤ ꯌꯥꯝ ꯆꯥꯎꯕ ꯄꯣꯠꯄꯨꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯕꯟꯗꯣꯞ ꯊꯝꯕꯁꯨ ꯌꯥꯒꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯂꯧꯔꯒ ꯅꯪ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯅꯤ ꯀꯦꯞꯇꯦꯟ ꯋꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯍꯨꯃꯥꯡ ꯇꯥꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯩꯅꯣ ꯅꯪꯅ ꯍꯨꯃꯥꯡ ꯁꯧꯔꯤꯁꯤꯅ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯋꯤꯁꯨ ꯀꯩꯁꯨ ꯇꯧꯗꯦꯗ ꯈꯔ ꯁꯥꯕ ꯌꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯏꯪꯈ꯭ꯔꯕ ꯖꯒꯥꯁꯤꯗ ꯃꯍꯥꯛ ꯍꯨꯃꯥꯡ ꯇꯥꯔꯛꯂꯤꯕꯅꯤ ꯃꯗꯨꯒꯤ ꯁꯦꯔꯤꯅ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯇꯥꯞ ꯃꯨꯜꯂꯗꯨꯅ ꯄꯤꯔꯛꯀꯗꯧꯔꯒꯦ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯅꯪꯅ ꯅꯨꯄꯤꯗ ꯈꯨꯗꯣꯜ ꯄꯤꯔꯤꯕ꯭ꯔꯥ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯈꯨꯗꯣꯞ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯈꯨꯗꯣꯞ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯦꯔꯤꯁꯨ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯈꯨꯠꯁꯥ ꯈꯨꯗꯤꯡꯃꯛ ꯊꯤꯡꯖꯤꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯝꯇ ꯆꯥꯔꯝꯗꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯨꯕꯤꯗꯨꯗ ꯑꯃꯨꯛ ꯊꯤꯟꯖꯤꯜꯂꯤ ꯈꯨꯕꯤꯗꯨꯗꯗꯤ ꯆꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯨ ꯁꯤꯅꯗꯤ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯀꯦꯞꯇꯦꯟ ꯋꯤꯅ ꯑꯗꯨꯗꯤ ꯑꯩꯒꯤ ꯈꯨꯗꯣꯞꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯋꯤꯅ ꯁꯦꯔꯤꯒꯤꯗꯃꯛꯇ ꯈꯨꯗꯣꯞ ꯑꯃ ꯄꯨꯊꯣꯔꯛꯈꯤ ꯁꯦꯔꯤꯁꯨ ꯈꯨꯗꯣꯞ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯏ ꯑꯗꯨꯒ ꯃꯁꯤꯕꯨ ꯀꯄꯜ ꯔꯤꯡꯂ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯋꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦꯔꯤ ꯅꯪ ꯑꯁꯤꯕꯨ ꯃꯤꯅꯒ ꯒꯤꯐ ꯑꯝꯇ ꯄꯤꯔꯛꯇꯕꯩ ꯇꯥꯏꯞꯇ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪꯁꯨ ꯈꯤꯇꯪ ꯉꯥꯏꯕꯗꯤ ꯌꯥꯕꯅꯤ ꯇꯥꯞ ꯍꯦꯛꯇ ꯃꯣꯠꯂꯤ ꯁꯦ ꯑꯩ ꯁꯤꯕꯤꯔꯒꯦꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯗꯣꯞ ꯑꯗꯨ ꯁꯦꯔꯤꯗ ꯁꯤꯕꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯗꯤ ꯃꯃꯥꯡꯊꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯇ ꯗꯦꯠ ꯇꯧꯈꯤꯗꯦꯅ ꯍꯥꯏ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯃꯤꯍꯨꯟ ꯆꯦꯟꯈꯠꯍꯟꯕ ꯑꯃꯁꯨꯡ ꯇꯅꯤꯛꯍꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯣꯛꯍꯜꯂꯤꯁꯤꯕꯨ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯇꯝꯂꯨꯔꯤꯕꯅꯣ ꯌꯥꯝꯅ ꯍꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯈꯨꯗꯣꯞ ꯑꯗꯨꯅ ꯀꯦꯞꯇꯦꯟ ꯋꯤꯗ ꯁꯤꯕꯤꯔꯝꯃꯤ ꯃꯗꯨꯒꯤ ꯁꯦꯔꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯈꯨꯗꯣꯞ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯎꯐꯥꯎꯕ ꯎꯗ꯭ꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯈꯨꯗꯣꯞ ꯑꯁꯦ ꯑꯩ ꯁꯨꯡꯂꯧ ꯂꯧꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯈꯨꯗꯣꯞ ꯑꯁꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯤꯡꯁꯤꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯦꯔꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯈꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯈꯟ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯃꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯚꯤꯂꯦꯖ ꯑꯗꯨꯕꯨ ꯎꯕ ꯐꯪꯉꯤ ꯚꯤꯂꯦꯖ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯁꯨ ꯗꯦꯟꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯈꯤ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯍꯣꯜꯁꯨꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨ ꯗꯦꯟꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯣꯛꯁꯨꯁꯨ ꯆꯪꯉꯛꯏ ꯑꯗꯨꯒ ꯑꯣꯛꯁꯨ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯗꯤ ꯅꯈꯣꯏꯗ ꯄꯥꯎ ꯐꯥꯎꯔꯛꯀꯦꯅ ꯇꯧꯕꯅꯤꯅꯦ ꯌꯨꯝ ꯑꯁꯤ ꯐꯖꯅꯗꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯅꯣ ꯑꯗꯨꯕꯨ ꯌꯨꯝ ꯑꯅꯧꯕꯁꯤ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯕꯨ ꯀꯥꯏꯆꯈ꯭ꯔꯒꯦ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯈꯣꯏꯁꯨ ꯈꯪꯉꯤꯗꯨꯅꯤ ꯃꯗꯨꯗꯤ ꯂꯨꯍꯣꯡꯕꯒꯤꯕꯨꯗꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯀꯦꯞꯇꯦꯟ ꯋꯤꯁꯦ ꯕꯣꯔꯗꯔꯗ ꯆꯠꯇꯕ ꯌꯥꯗꯕꯗꯤ ꯆꯠꯈ꯭ꯔꯦꯗꯅ ꯃꯗꯨ ꯋꯥꯜꯁꯨꯛꯁꯨ ꯃꯗꯨꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯋꯥꯜꯁꯨꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯌꯨꯝ ꯑꯗꯨꯗ ꯅꯨꯄꯥ ꯅꯍꯥ ꯑꯃ ꯆꯪꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯏꯅꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯁꯨ ꯊꯤꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯒꯦꯅ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯕ꯭ꯌꯨꯇꯤ ꯄ꯭ꯔꯗꯛ ꯑꯃ ꯄꯨꯊꯣꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯇꯥꯞ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯁꯦ ꯁꯤ ꯂꯧꯔꯣ ꯑꯗꯨꯒ ꯃꯁꯤ ꯑꯩꯅ ꯍꯥꯟꯅ ꯄꯤꯔꯝꯕꯅ ꯐꯕꯅꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯈꯣꯏꯅ ꯎꯏ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯦ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯑꯜꯕꯔꯇꯣ ꯀꯧꯕꯅꯤ ꯃꯍꯥꯛꯁꯤ ꯌꯨꯔꯣꯞꯇꯒꯤ ꯂꯥꯛꯇ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯑꯩꯅ ꯄꯤꯌꯣꯡꯌꯥꯡꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯈꯨꯡꯒꯪꯂꯣꯝꯗ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯩꯍꯟꯕꯅꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯜꯁꯨꯛꯅꯁꯨ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏꯅꯦ ꯈꯨꯡꯒꯪꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯑꯁꯤꯗꯤ ꯁꯦꯡꯁꯨ ꯁꯦꯡꯉꯤꯗꯅ ꯍꯣꯏꯅꯦ ꯍꯥꯏꯕꯅꯦ ꯆꯨꯝꯃꯤꯅꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯦꯟꯒꯤ ꯃꯃꯥꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈ꯭ꯔꯦ ꯃꯇꯧꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯋꯥꯜꯁꯨꯛ ꯑꯃꯁꯨꯡ ꯑꯣꯛꯁꯨꯅ ꯍꯥꯏꯅꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯋꯥꯜꯁꯨꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯗꯦꯟꯅ ꯅꯨꯄꯥ ꯑꯅꯧꯕ ꯑꯃ ꯀꯣꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯃꯤꯗꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯏꯒꯤ ꯇꯨꯔꯦꯟ ꯆꯦꯟꯒꯅꯤ ꯑꯗꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨꯒꯤ ꯗꯦꯟꯒꯤ ꯃꯃꯥꯗꯨꯁꯨ ꯗꯦꯟꯒꯤ ꯃꯌꯨꯝꯗꯨꯗ ꯆꯪꯉꯛꯏ ꯃꯌꯨꯝꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯜꯕꯔꯇꯣ ꯒꯨ ꯍꯥꯏꯕꯗꯤ ꯒꯨꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ
ꯆꯥꯕ ꯊꯛꯄꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯗꯨ ꯆꯪꯉꯛꯄꯒꯤ ꯃꯇꯧꯗ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯂꯦ ꯑꯃꯁꯨꯡ ꯒꯨꯁꯤꯡꯖꯨꯁꯨ ꯌꯥꯝꯅ ꯉꯛꯂꯦ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝꯁꯤ ꯗꯦꯡꯒꯤ ꯃꯃꯥ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯗꯦꯡꯒꯤ ꯃꯃꯥꯗꯨꯅꯁꯨ ꯅꯪ ꯑꯁꯤ ꯑꯜꯕꯔꯇꯣ ꯒꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯀꯝꯔꯦꯠ ꯑꯦꯜ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯥꯅꯤ ꯑꯩ ꯀꯝꯔꯦꯠ ꯑꯦꯜꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯕ ꯏꯃꯥꯒ ꯍꯩꯅꯤ ꯃꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒ ꯑꯩꯒ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ ꯃꯥꯜꯂꯦ ꯄꯤꯌꯣꯡꯌꯦꯡꯗ ꯑꯩꯅ ꯗꯦꯟ ꯊꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯣ ꯑꯩ ꯄꯤꯌꯣꯡꯌꯦꯡꯗ ꯆꯠꯂꯗꯨꯅ ꯏꯃꯥꯒ ꯑꯃꯨꯛ ꯎꯅꯕ ꯄꯥꯝꯕꯅꯤ ꯀꯔꯤ ꯑꯩꯒ ꯎꯅꯕ ꯄꯥꯝꯃꯤꯕ ꯍꯣꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯛꯀ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯅꯨꯡꯉꯥꯏꯗꯅ ꯑꯗꯣ ꯐꯔꯦ ꯏꯃꯥꯁꯤꯅ ꯃꯐꯝ ꯑꯁꯤ ꯌꯧꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯗꯦꯟꯗꯤ ꯀꯥꯏ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯗꯦꯟꯗꯣ ꯉꯔꯥꯡ ꯕꯣꯠꯀꯥ ꯕꯣꯇꯜ ꯑꯃ ꯄꯨꯟꯅ ꯊꯛꯆꯜꯂꯨꯕꯗꯒꯤ ꯃꯍꯥꯛ ꯇꯥꯔꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯨꯛꯀ ꯁꯨꯔꯥ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯄ ꯆꯠꯀꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤꯗꯃꯛꯇ ꯁꯤꯒꯤ ꯁꯨꯞ ꯑꯁꯤꯁꯨ ꯁꯦꯝꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯗꯨꯁꯨ ꯉꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯉꯔꯥꯡꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯒꯨꯁꯤꯡꯖꯨꯅ ꯍꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯩ ꯑꯗꯣ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯏꯃꯥꯗ ꯇꯝꯃꯛꯇꯕ꯭ꯔꯥ ꯍꯥꯏꯔꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯁꯦ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯆꯠꯇꯕꯗꯒꯤ ꯑꯩꯒꯤ ꯐꯣꯟꯗꯁꯨ ꯃꯩ ꯌꯥꯎꯗꯕ ꯑꯗꯨꯅ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯃꯗ ꯒꯨꯁꯤꯡꯖꯨꯅ ꯃꯗꯨꯗꯤ ꯂꯥꯜꯂꯤꯗꯅ ꯃꯥꯁꯨ ꯏꯃꯥꯗ ꯄꯥꯎ ꯄꯤꯕꯗꯤ ꯌꯥꯏꯗꯅ ꯃꯇꯧꯕꯁꯨꯅ ꯃꯍꯥꯛꯅ ꯗꯦꯟꯒꯤ ꯃꯃꯥꯗꯨꯒꯤ ꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯁ ꯏꯃꯥꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯅꯤꯁꯦ ꯃꯥꯁꯨ ꯑꯗꯨꯝꯅꯗꯤ ꯇꯧꯕ ꯍꯧꯅꯗꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯗꯦꯟꯒꯤ ꯃꯃꯥꯗꯨꯗ ꯗꯦꯟꯕꯨ ꯉꯥꯡꯕꯤꯒꯅꯨꯀꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯍꯨꯠꯇ ꯑꯩꯅ ꯑꯣꯏꯅ ꯏꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯗꯤ ꯁꯨꯝꯍꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯒꯨꯁꯤꯡꯖꯨ ꯑꯁꯤ ꯃꯤ ꯁꯨꯝꯕ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯗꯦꯟꯕꯨ ꯀꯥꯏ ꯂꯩꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯗꯦꯟ ꯊꯤꯕ ꯆꯪꯉꯛꯏ ꯗꯦꯟ ꯊꯤꯕ ꯆꯪꯉꯛꯄ ꯃꯇꯝꯗ ꯗꯦꯟꯁꯨ ꯉꯥꯎꯗꯨꯅ ꯌꯨ ꯀꯣꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯗꯦꯟꯒꯤ ꯃꯊꯨꯟꯗꯨꯅ ꯃꯍꯥꯛꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯖꯤꯜꯂꯛꯏ ꯑꯃꯁꯨꯡ ꯍꯧꯗꯣꯛꯑꯝꯃꯤ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯆꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯌꯨ ꯕꯣꯇꯜ ꯑꯗꯨꯕꯨ ꯂꯣꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯒꯨꯁꯤꯡꯖꯨꯁꯨ ꯃꯐꯝꯗꯨꯗ ꯆꯪꯉꯛꯏ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯁꯨ ꯆꯥꯛ ꯆꯥꯅꯔꯝꯈꯤꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯗꯦꯟꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯗꯦꯟꯒ ꯂꯣꯏꯅꯅ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯍꯜꯂꯗꯨꯅ ꯃꯍꯥꯛꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯁꯔꯚ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯃꯥꯗꯨꯅ ꯁꯔꯚ ꯇꯧꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤ ꯑꯆꯥꯄꯣꯠꯁꯤꯗꯤ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯁꯤꯗꯤ ꯃꯁꯛ ꯎꯈ꯭ꯔꯒꯨꯝ ꯇꯧꯏꯗ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯔꯥꯡ ꯐꯥꯎꯕꯗꯤ ꯃꯁꯤꯒꯤ ꯑꯆꯥꯄꯣꯠ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯐ꯭ꯔꯤꯖꯇ ꯂꯩꯍꯧꯕꯒꯨꯝ ꯇꯧꯏꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯁꯨ ꯃꯃꯤꯠ ꯀꯨꯔꯨꯞ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯀꯦꯟꯗꯜ ꯂꯥꯏꯠ ꯗꯤꯟꯅꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯒꯨꯁꯤꯡꯖꯨꯅ ꯀꯦꯟꯗꯜ ꯂꯥꯏꯠ ꯑꯗꯨ ꯆꯣꯛꯈꯠꯂꯝꯃꯤ ꯑꯗꯨꯒ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯒꯨꯁꯤꯡꯖꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯁꯤ ꯕ꯭ꯔꯤꯇꯤꯁ ꯁꯤꯇꯤꯖꯦꯟꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏ ꯑꯗꯣ ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯗ ꯀꯩꯗꯧꯏ ꯃꯗꯨꯅ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯕꯥꯗꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯣ ꯃꯍꯥꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜꯗ ꯆꯥꯎꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯏꯃꯥꯗꯨꯒ ꯑꯩꯒ ꯆꯍꯤ 13 ꯐꯥꯔꯝꯃꯅꯤ ꯎꯅꯗꯕ ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦꯅꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯗꯦꯟ ꯑꯩꯈꯣꯏꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯕꯨ ꯀꯩꯅꯣ ꯃꯗꯨꯗ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯥꯟꯅꯗꯤ ꯀꯔꯤꯝꯇ ꯈꯜꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯍꯥꯛꯄꯨ ꯄꯥꯝꯕ ꯍꯧꯔꯛꯂꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯁꯨ ꯌꯥꯝꯅ ꯉꯛꯏ ꯑꯗꯨꯒ ꯒꯨꯁꯤꯡꯖꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤꯕꯁꯤ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯉꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯗꯦꯟꯗ ꯉꯥꯎꯖꯔꯤꯕ ꯄꯥꯝꯖꯔꯤꯕꯁꯤ ꯀꯔꯤꯇꯅꯣ ꯃꯗ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯦꯡꯉꯛꯄꯒꯤ ꯃꯤꯠꯌꯦꯡ ꯃꯤꯇꯧꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯏ ꯌꯥꯝꯅ ꯉꯥꯎꯖꯅꯤꯡꯉꯥꯏ ꯑꯣꯏ ꯗꯦꯟꯁꯨ ꯌꯥꯝꯅ ꯉꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯀꯣꯟꯐꯤꯗꯦꯟꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯍꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯊꯧꯅꯥꯁꯨ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯤꯕ ꯃꯁꯤꯗꯅꯤ ꯑꯩꯅ ꯉꯥꯎꯔꯤꯁꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯃꯒꯨꯟꯁꯤꯡ ꯑꯁꯤ ꯃꯃꯥꯗꯒꯤ ꯂꯥꯛꯄ ꯃꯒꯨꯟ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯊꯥꯖꯔꯤ ꯃꯗꯨꯒꯤ ꯗꯦꯟ ꯑꯃꯁꯨꯡ ꯃꯃꯥꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯩ ꯄꯥꯝꯃꯤꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯁꯤꯡ ꯑꯃꯁꯨꯡ ꯐꯖꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯉꯤ ꯃꯍꯥꯛꯅ ꯈꯪꯉꯤꯁꯦ ꯌꯥꯝ ꯁꯤꯡꯉꯤ ꯃꯍꯥꯛ ꯑꯁꯤ ꯃꯤ ꯃꯁꯛ ꯈꯪꯉꯤꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯗꯦꯟꯅ ꯏꯃꯥ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯀꯩꯝꯇ ꯂꯩꯇꯦꯃꯤ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯅ ꯅꯠꯇ꯭ꯔ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯄꯗꯣ ꯄꯣꯔꯒ ꯂꯥꯛꯄꯗꯣ ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛꯀ ꯑꯩꯅ ꯅꯪꯕꯨ ꯄꯤꯕꯤꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯔꯝꯂꯦ ꯏꯃꯥ ꯅꯪꯕꯨ ꯅꯪꯅ ꯈꯜꯂꯤꯗꯣ ꯂꯥꯜꯂꯤꯃꯤ ꯇꯟꯖꯥ ꯆꯥꯗꯗꯅ ꯇꯧꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯣ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯖꯣꯡ ꯌꯣꯛꯈꯠꯂꯛꯄ ꯃꯇꯝꯗ ꯅꯪ ꯃꯍꯥꯛꯀ ꯂꯨꯍꯣꯡꯈꯤꯗ꯭ꯔꯣ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯗꯧꯕꯩ ꯍꯣꯡꯉꯣꯏꯗꯣꯏꯅꯣ ꯑꯩꯗꯤ ꯖꯣꯡ ꯍꯣꯛꯀ ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯃꯍꯥꯛꯀꯤ ꯑꯦꯡꯒꯦꯖ ꯇꯧꯔꯕ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ
ꯃꯦꯅꯦꯖꯔ ꯑꯣꯗꯁꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯎꯅꯔꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯍꯥꯛꯄꯨ ꯂꯨꯝꯂꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤ ꯑꯃꯁꯨꯡ ꯉꯛꯊꯤ ꯆꯠꯇꯨꯅ ꯊꯝꯃꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯅꯪꯅꯤꯅꯦ ꯃꯗꯨꯗ ꯍꯣꯏ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯅꯦꯖꯔ ꯑꯣꯗꯁꯨ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯅꯪꯗꯤ ꯑꯩ ꯈꯪꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯈꯪꯉꯦ ꯅꯪ ꯑꯩꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯥꯏ ꯅꯪ ꯔꯤꯖꯣꯡ ꯍ꯭ꯌꯣꯛ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯁꯦ ꯍꯥꯏꯔꯒ ꯅꯪꯅ ꯃꯤ ꯈꯔ ꯊꯥꯔꯛꯂꯤꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯅꯦꯖꯔ ꯑꯣꯅ ꯑꯩꯁꯨ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯊꯕꯛ ꯈꯤꯇꯪ ꯆꯤꯟꯃꯟꯈꯤꯗꯨꯅ ꯑꯩ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯊꯥꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯋꯥꯔꯛꯏ ꯁꯦꯡꯖꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯪ ꯕ꯭ꯔꯣꯀꯔ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯊꯕꯛ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯊꯥꯖꯔꯨꯅꯣꯅꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨ ꯃꯦꯅꯦꯖꯔ ꯑꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯑꯩ ꯊꯕꯛꯁꯤꯅ ꯌꯥꯗꯕꯩ ꯇꯧꯔꯤꯕꯅꯤ ꯑꯩ ꯃꯈꯣꯏꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯨꯕꯨꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯥꯖꯕ ꯊꯥꯖꯗꯕꯗꯨꯗꯤ ꯃꯈꯣꯏꯗ ꯂꯩꯔꯦ ꯊꯕꯛꯁꯤꯅ ꯌꯥꯗꯕꯩ ꯇꯧꯔꯤꯕꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯐꯔꯦ ꯑꯩ ꯅꯉꯣꯟꯗ ꯊꯥꯖꯕ ꯊꯥꯖꯗꯕꯒꯤ ꯋꯥ ꯇꯣꯛꯑꯒ ꯌꯥꯔꯦ ꯑꯗꯨꯒ ꯋꯥꯍꯪ ꯈꯔ ꯍꯪꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯟꯕꯣꯛ ꯑꯃꯁꯨꯡ ꯁꯦꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯗꯨꯅ ꯁꯦꯔꯤꯅ ꯃꯦꯟꯕꯣꯛꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯤꯂꯤꯇꯔꯤ ꯒꯦꯝ ꯑꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇꯪ ꯉꯥꯏꯔꯕ꯭ꯔꯥ ꯂꯣꯏꯗꯣꯔꯤꯕꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯇꯤꯝꯒꯤ ꯕꯁ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯗꯨꯝ ꯍꯟꯈꯤꯗꯣꯔꯤꯕ꯭ꯔꯥ ꯃꯗꯨ ꯃꯦꯟꯕꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯗꯨꯝ ꯍꯟꯈꯤꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯁ ꯑꯗꯨ ꯇꯣꯡꯗꯕ ꯌꯥꯗꯕꯅꯤ ꯃꯗꯨ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯦꯟꯕꯣꯛꯁꯨ ꯍꯣꯏ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯂꯣꯏꯅ ꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯕꯁ ꯑꯗꯨꯗ ꯇꯣꯡꯍꯧꯗꯕ ꯇꯥꯔꯒꯗꯤ ꯐꯤꯕꯝ ꯑꯁꯤ ꯇꯥꯔꯛꯇꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯍꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯦꯔꯤꯒꯤ ꯃꯔꯝ ꯌꯥꯏꯕꯗꯁꯨ ꯁꯦꯔꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯤ ꯁꯔꯚꯦꯟ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯇꯕꯁꯤ ꯍꯞꯇꯥ 2-3 ꯁꯨꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯣꯏ ꯃꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯕꯁꯤꯅ ꯀꯅꯥ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯁꯦꯔꯤ ꯃꯁꯥꯅ ꯇꯧꯖꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯁꯨꯇꯤ ꯊꯥꯗꯣꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯞꯇꯥ 3 ꯁꯨꯔꯦ ꯑꯩ ꯆꯠꯇꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯊꯪ ꯏꯟꯁꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨꯕꯨ ꯕꯦꯀꯝ ꯀ꯭ꯂꯤꯅꯔ ꯇꯧꯗꯨꯅ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯈꯤ ꯏꯟꯗꯨꯡꯁꯨ ꯁꯦꯔꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯏ ꯁꯤꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯁꯤꯠꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯗꯨꯅ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗ ꯏꯟꯗꯨꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗꯗꯤ ꯖꯥꯠ-ꯖꯥꯠꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯩꯔꯦ ꯃꯗꯨꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏꯅꯦ ꯅꯈꯣꯏꯁꯨ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯃꯁꯤ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯄꯦꯛ ꯐꯖꯅ ꯇꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯔꯤꯅ ꯏꯟꯗꯨꯡꯗ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯃꯁꯤ ꯃꯦꯖꯤꯀꯦꯜ ꯄꯥꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯤ ꯑꯅꯝꯕꯅ ꯃꯁꯤ MC ꯍꯥꯏꯗꯨꯅꯁꯨ ꯈꯪꯅꯕꯅꯤ MC ꯍꯥꯏꯕꯨ ꯀꯩꯅꯣ ꯃꯣꯝꯁ ꯀꯥꯔꯗ ꯍꯥꯏꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯃꯥꯅ ꯃꯁꯥꯒꯤꯗꯃꯛꯇ ꯂꯩꯅꯤꯡꯕ ꯂꯩꯕ ꯑꯗꯨꯒꯨꯝꯅ ꯅꯈꯣꯏꯁꯨ ꯃꯁꯤꯒꯤ ꯀꯥꯔꯗ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯅꯤꯡꯕ ꯂꯩꯕ ꯌꯥꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯁꯦꯔꯤꯒꯤ ꯀꯥꯔꯗ ꯑꯣꯏꯔꯤꯕꯅꯤꯅ ꯃꯁꯤ SC ꯍꯥꯏꯗꯨꯅ ꯀꯧꯔꯁꯤ ꯃꯗ ꯁꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯣ ꯃꯁꯤ ꯀꯥꯔꯗ ꯑꯁꯤ ꯀꯩꯗꯧꯕ ꯍꯥꯏꯅꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤ ꯀꯥꯔꯗ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯈꯣꯏꯅ ꯂꯩꯅꯤꯡꯕ ꯂꯩꯕ ꯌꯥꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯁ꯭ꯄꯦꯟꯗꯤꯡ ꯂꯤꯃꯤꯠꯁꯨ ꯂꯩꯇꯦ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕ ꯌꯥꯒꯅꯤ ꯃꯗꯨꯒꯤꯗꯤ ꯑꯃꯨꯛ ꯁꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯅꯉꯣꯟꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯪ ꯑꯁꯤ ꯄꯨꯔꯥ ꯆꯥꯡꯅꯤꯕꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯄꯩꯁꯥ ꯑꯝꯇ ꯄꯥꯏꯍꯟꯗꯅ ꯊꯝꯃꯝꯒꯅꯤꯅ ꯍꯥꯏꯕꯗꯣ ꯅꯪ ꯑꯗꯨ ꯈꯪꯅ ꯑꯩꯉꯣꯟꯗ ꯃꯁꯤ ꯀꯥꯔꯗ ꯑꯁꯤ ꯄꯤꯔꯤꯕꯅꯤꯅꯦ ꯃꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏꯅꯦ ꯅꯪ ꯂꯩꯅꯤꯡꯕ ꯂꯩꯕꯅꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯐꯤꯔꯣꯜ ꯆꯥꯔꯣꯜꯁꯨ ꯈꯔ ꯂꯩꯔꯨ ꯑꯗꯨꯒ ꯁꯤꯁꯨ ꯅꯪꯒꯤ ꯐꯤꯔꯣꯜ ꯑꯁꯤꯁꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯄꯨꯔꯥ ꯐꯦꯁꯟ ꯇꯦꯔꯣꯔꯤꯁꯀ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯦꯔꯣꯔꯤꯁꯀ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯦꯔꯣꯔꯤꯁ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡ ꯑꯗꯨꯁꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯖꯨꯃꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯦꯁꯟ ꯇꯦꯔꯣꯔꯤꯁ ꯍꯥꯏꯕꯁꯦ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛꯀ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯁꯦ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯃꯇꯝꯗ ꯅꯥꯇꯩ ꯄꯨꯆꯩ ꯆꯥꯅ ꯁꯦꯠꯇꯦ ꯑꯗꯨꯒ ꯅꯈꯣꯏꯁꯦ ꯐꯦꯁꯟ ꯁꯦꯟꯁ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯔꯤꯕꯅꯤ ꯑꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯁꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯔꯤꯕ ꯑꯩꯈꯣꯏꯁꯤꯕꯨ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯍꯩꯇꯦꯕ ꯍꯣꯏꯅꯦ ꯍꯩꯇꯦꯅꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯆꯠꯂꯣ ꯌꯥꯔꯦ ꯅꯐꯤ-ꯅꯔꯣꯜꯒ ꯂꯩꯗꯅ ꯈꯔ ꯃꯑꯣꯡ ꯇꯥꯍꯜꯂꯣ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯅꯈꯣꯏꯗ ꯒꯤꯐ ꯑꯃꯃꯝꯗꯤ ꯄꯤꯅꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯆꯥꯅꯤꯡꯂꯤꯕ ꯅꯈꯣꯏꯅ ꯂꯩꯅꯤꯡꯂꯤꯕ ꯅꯈꯣꯏꯅ ꯇꯧꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯧꯔꯣ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯐꯤꯔꯣꯜ ꯆꯥꯔꯣꯜ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯗ꯭ꯔꯦꯁ ꯌꯣꯟꯐꯝ ꯑꯃꯗ ꯃꯈꯣꯏ ꯗ꯭ꯔꯦꯁ ꯈꯜꯂꯝꯃꯤ ꯗ꯭ꯔꯦꯁ ꯈꯟꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯖꯤꯟ ꯁꯦꯒꯥꯏꯕ ꯑꯃ ꯎꯕ ꯃꯇꯝꯗ ꯖꯤꯟ ꯁꯦꯒꯥꯏꯕꯗꯨ ꯎꯔꯕ ꯃꯇꯝꯗ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯐꯤꯔꯣꯜꯒ ꯑꯁꯤꯕꯨ ꯁꯦꯒꯥꯏꯕ ꯉꯥꯛꯇ ꯁꯦꯠꯂꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯥꯛꯅ ꯖꯤꯟ ꯁꯦꯒꯥꯏꯕꯗꯨ ꯁꯦꯠꯂꯗꯨꯅ ꯊꯣꯛꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯑꯣꯡ ꯌꯥꯝꯅ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯁꯨ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯨꯄꯤ ꯑꯃꯃꯨꯛ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯇꯨꯄꯤ ꯑꯃꯃꯨꯛ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯇꯨꯄꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅ ꯎꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯨꯡꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 50ꯃꯨꯛ ꯂꯩꯁꯤꯅꯤ ꯍꯥꯏꯗꯨꯅ ꯁꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯃꯜꯕꯨ ꯀꯌꯥ ꯄꯤꯖꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯇꯥꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯁꯦꯔꯤꯒꯤ ꯀꯥꯔꯗ ꯑꯗꯨ ꯄꯥꯏꯔꯤꯕꯅꯤꯅ ꯃꯈꯣꯏ ꯑꯃꯃꯝꯒꯤ ꯇꯨꯄꯤ ꯑꯃꯃꯝ ꯂꯩꯗꯨꯅ ꯂꯥꯛꯂꯝꯃꯤ ꯅꯪꯒꯤ ꯐꯤꯔꯣꯜ ꯑꯄꯥꯝꯕ ꯂꯧꯔꯗꯅ ꯍꯥꯏꯗꯨꯅ ꯏꯟꯗꯨꯡꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯐꯤꯔꯣꯜ ꯌꯥꯝꯃꯟꯈ꯭ꯔꯦꯗ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯔꯝꯕ ꯈꯟꯗꯣꯔꯤꯕꯅꯣ
ꯇꯨꯄꯤꯁꯨ ꯑꯗꯨꯝ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯨꯄꯤꯗꯨ ꯂꯧꯔꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯂꯗꯨꯅ ꯃꯤ ꯈꯔ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤ ꯃꯐꯝ ꯑꯁꯤꯗ ꯚꯤꯈꯥ ꯅꯤꯔꯤꯖꯥꯠꯂꯥ ꯑꯗꯨꯒ ꯁꯥꯎꯠ ꯀꯣꯔꯤꯌꯥꯁꯤꯗꯗꯤ ꯚꯤꯈꯥ ꯌꯥꯝꯅ ꯅꯤꯕ ꯂꯩꯖꯥꯠꯅꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯗꯨꯡꯅꯗꯤ ꯃꯈꯣꯏꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯏꯟꯗꯨꯡꯁꯨ ꯃꯈꯣꯏꯅ ꯁꯦꯠꯂꯤꯕ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯁꯦꯠꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯗꯨꯅ ꯂꯥꯛꯆꯔꯝꯃꯤ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯁꯦꯔꯤꯒꯤ ꯃꯅꯝ ꯌꯥꯏꯃꯗꯁꯨ ꯁꯦꯔꯤꯒꯤ ꯀꯝꯄꯅꯤꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯕꯣꯔꯗ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯆꯤꯌꯔꯃꯦꯟ ꯆꯦꯟꯖ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛꯇꯤ ꯆꯤꯌꯔꯋꯨꯃꯦꯟ ꯌꯨꯟ ꯁꯦꯔꯤ ꯂꯥꯛꯂꯕꯅꯤꯅ ꯃꯗꯨꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯅꯝ ꯌꯥꯏꯃꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯆꯤꯌꯔꯋꯨꯃꯦꯟ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯨꯗꯨꯅ ꯃꯗꯨꯒꯤ ꯑꯔꯥꯟꯕꯗꯨꯅ ꯃꯍꯥꯛꯅ ꯀꯝꯄꯅꯤꯁꯤꯕꯨ ꯆꯂꯥꯏꯕ ꯃꯇꯝꯗ ꯐꯤꯕꯝ ꯇꯥꯔꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯃꯈꯥ ꯇꯥꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯦꯔꯤꯅ ꯃꯇꯝ ꯈꯔ ꯃꯥꯡꯂꯨꯕꯗꯨ ꯅꯈꯣꯏ ꯀꯥꯏ ꯂꯩꯔꯨꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯦꯔꯤꯒꯤ ꯃꯃꯥꯗ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯤꯇꯤꯡ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯕ ꯇꯥꯈꯤ ꯃꯤꯇꯤꯡ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯦꯔꯤꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯌꯥꯏꯃꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯦꯔꯤꯁꯤ ꯃꯔꯥꯏꯕꯛ ꯊꯤꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯋꯥꯗꯨꯅ ꯍꯤꯡꯂꯗꯨꯅ ꯍꯜꯂꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯑꯦꯇꯦꯛ ꯇꯧꯔꯛꯀꯦ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯑꯉꯛꯄꯅꯤꯅꯦ ꯅꯪꯁꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯤꯅꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯃꯧ ꯅꯨꯄꯤ ꯌꯥꯏꯃꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯁꯨꯝꯕꯗꯒꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨ ꯃꯥꯏ ꯄꯥꯛꯅꯕ ꯃꯍꯥꯛꯀꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯖꯔꯤꯕꯅꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯩ ꯑꯁꯤ ꯐꯠꯇꯕꯤꯅꯦꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯤꯊꯣꯏ ꯃꯤꯍꯦꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯆꯥꯅꯨꯄꯤꯒꯤ ꯕꯂꯤ ꯇꯧꯊꯣꯛꯄꯗꯤ ꯑꯩ ꯉꯝꯃꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯀꯗꯥꯏ ꯂꯩꯔꯨꯕꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯅꯪ ꯑꯃꯁꯨꯡ ꯁꯦꯡꯉꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯊꯤꯡꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯍꯥꯛꯄꯨ ꯂꯥꯛꯇꯅꯕ ꯍꯣꯠꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯥꯗꯨꯁꯨ ꯈꯪꯉꯤ ꯁꯦꯌꯣꯡꯗꯨ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯣꯡꯀꯣꯡꯗ ꯆꯠꯈꯤꯕ ꯇꯥꯏ ꯌꯥꯝ ꯊꯨꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯧ ꯃꯄꯥꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅꯤꯁꯨ ꯌꯨꯝꯗ ꯂꯥꯛꯎ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯅꯦꯖꯔ ꯍꯣꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯕꯣꯔꯗꯤꯅꯦꯠꯇꯨ ꯌꯥꯝ ꯄꯥꯈꯠꯂꯗꯨꯅ ꯁꯦꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟꯔꯤꯁꯨ ꯁꯦꯔꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯃꯥꯡꯊꯛꯇ ꯃꯦꯗꯥꯝꯅ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟ ꯑꯗꯨꯗ ꯃꯊꯣꯡ ꯆꯥꯗꯕ ꯑꯃ ꯄꯣꯁꯠ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯄꯣꯁꯠ ꯑꯗꯨ ꯃꯍꯥꯛꯅ ꯇꯤꯚꯤꯗꯨꯗ ꯊꯥꯗꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ ꯃꯗꯨꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯑꯣꯏꯔꯝꯒꯅꯤꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯏꯀꯥꯏꯔꯞ ꯇꯧꯗꯨꯅ ꯀꯦꯞꯇꯦꯟꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯦꯅꯦꯖꯔ ꯍꯣꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤ ꯅꯨꯄꯥ ꯑꯁꯤꯅ ꯄꯣꯁꯠ ꯇꯧꯔꯤꯕꯁꯤ ꯅꯪ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯄꯨꯡ 2 ꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯖꯅ ꯏꯔꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯗꯤ ꯃꯁꯤ ꯃꯦꯗꯥꯝꯒꯤ ꯃꯔꯝꯗ ꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨ ꯁꯦꯔꯤꯁꯨ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯈꯣꯏ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯕ ꯃꯤ ꯑꯃꯅ ꯄꯣꯁꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯋꯥꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯈꯣꯏ ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯉꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯦꯅꯦꯖꯔ ꯍꯣꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯕꯣꯔꯗꯤꯅꯦꯠꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯅꯈꯣꯏ ꯑꯅꯤꯁꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯈꯣꯏꯗ ꯍꯪꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕꯩ ꯍꯟꯖꯤꯟꯅꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯁꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯅꯥꯛ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯃꯥꯡꯗꯁꯨ ꯃꯦꯗꯥꯝ ꯅꯪ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥ ꯑꯃꯒ ꯍꯟꯖꯤꯟꯅꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯝꯅ ꯃꯈꯣꯏ ꯅꯪꯁꯨ ꯑꯁꯨꯝꯅ ꯍꯟꯖꯤꯟꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯀꯥꯟꯅꯔꯨꯔꯕꯁꯨ ꯅꯪ ꯍꯟꯖꯤꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯏꯅ ꯇꯣꯏꯅ ꯇꯧꯕꯅꯤꯅ ꯃꯈꯣꯏꯅ ꯆꯤꯟꯅꯔꯗꯨꯅ ꯑꯁꯨꯝꯅ ꯍꯪꯉꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯤ ꯁꯦꯔꯤꯁꯨ ꯁꯥꯎꯗꯨꯅ ꯃꯍꯥꯛꯅ ꯔꯤꯃꯣꯠ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯇꯤꯚꯤꯗꯨ ꯃꯨꯠꯊꯠꯂꯛꯏ ꯑꯗꯨꯒ ꯅꯈꯣꯏꯅ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯩꯉꯣꯟꯗ ꯋꯥꯏ ꯆꯤꯡꯒꯗꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃ ꯄꯥꯎ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯥ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯇꯥꯟꯊꯣꯛꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤ ꯇꯨꯃꯤꯟꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯍꯣꯏ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯃꯨꯛ ꯀꯦꯞꯇꯦꯟ ꯔꯤ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯣꯏ ꯅꯪꯗꯤ ꯇꯧꯒꯗꯧꯔꯤꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯃꯤꯉꯣꯟꯗ ꯈꯪꯍꯟꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯁꯤꯟꯅꯗꯨꯔꯤ ꯅꯈꯣꯏ ꯆꯠꯂꯝꯃꯣ ꯌꯥꯔꯦ ꯃꯍꯥꯛ ꯀꯣꯟꯅ ꯊꯥꯗꯣꯔꯛꯂꯦ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯍꯧꯔꯗꯨꯅ ꯃꯈꯣꯏꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯈꯤ ꯁꯦꯔꯤꯁꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯋꯥ ꯉꯥꯡꯉꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯖꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯋꯥ ꯉꯥꯡꯉꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯤꯠ ꯑꯗꯨ ꯀꯦꯞꯇꯦꯟ ꯔꯤꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯗ ꯅꯪꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗꯒꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪ ꯗꯦꯠ ꯇꯧꯔꯨꯒꯅꯤꯒꯥꯅ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯑꯆꯨꯝꯕ ꯍꯥꯏꯕ ꯑꯣꯏꯔꯕ ꯑꯣꯏꯔꯦ ꯐꯥꯒꯤ ꯇꯧꯕ ꯅꯠꯇꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯃꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯈꯣꯏꯗꯤ ꯁꯨꯝꯅꯗꯒꯤ ꯇꯥꯏꯝ ꯄꯥꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯈꯤꯕꯅꯤꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯍꯥꯏꯔꯞ ꯅꯤꯡꯍꯟꯅꯔꯗꯨꯅ 이씨 ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯇꯥꯏꯝ ꯄꯥꯁꯀꯤ ꯇꯥꯏꯞꯇ ꯀꯣꯏꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯤꯕꯣ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯉꯥꯇꯥꯅ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯒꯤꯗꯤ ꯁꯦꯔꯤꯁꯨ ꯍꯧꯒꯠꯂꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯏꯃꯥꯏ ꯅꯪꯒꯤꯁꯤꯕꯨ ꯖꯦꯂꯁ ꯐꯤꯜ ꯇꯧꯔꯤꯕ꯭ꯔꯣ ꯀꯜꯂꯛꯏꯕꯒꯥꯗꯨꯔꯣ ꯅꯠꯇꯦꯗ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯃꯨꯛ ꯀꯦꯞꯇꯦꯟ ꯔꯤꯅ ꯅꯪꯒꯤ ꯅꯔꯥꯜ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯒꯤꯅꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯗꯨꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯉꯥꯇꯥꯅ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯥꯝꯅ ꯂꯥꯏꯕꯒꯤ ꯇꯥꯏꯞꯇ ꯅꯪꯅ ꯉꯥꯡꯉꯤꯗꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯕꯣꯔꯗꯔ ꯂꯩꯔꯤꯕꯁꯦ ꯎꯗꯕ꯭ꯔꯣ ꯃꯗꯨ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯗꯨꯅꯅꯦ ꯑꯩꯁꯨ ꯅꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅꯤꯒꯤ ꯏꯔꯥꯜ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯅꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯅꯨꯄꯥꯒ ꯀꯣꯏꯈꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯑꯩꯒꯤ ꯄ꯭ꯔꯤꯟꯁ ꯆꯥꯔꯃꯤꯡ ꯑꯗꯨ ꯃꯁꯤ ꯅꯨꯄꯥꯁꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇꯦꯗ ꯑꯁꯤꯃꯨꯛ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇꯦꯗ ꯍꯥꯏꯗꯨꯅ ꯑꯁꯨꯃꯛ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕ ꯅꯨꯄꯥꯗꯨꯗꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯀꯥꯏꯅꯕ ꯇꯥꯔꯦꯗꯅ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤꯖꯥꯅꯤ ꯈꯪꯉꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯔꯤꯕꯁꯦ ꯌꯥꯝꯅ ꯆꯝꯅꯒ ꯊꯦꯡꯅꯕ ꯅꯠꯇꯦ ꯌꯥꯝꯅꯅꯦ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯔꯒ ꯊꯦꯛ ꯈꯣꯏꯔꯒꯅꯤ ꯏꯕꯥꯅꯤ ꯊꯦꯡꯅꯔꯤꯕꯁꯤ ꯐꯔꯦꯅꯦ ꯑꯩꯈꯣꯏ ꯊꯕꯛꯀ ꯂꯣꯏ ꯍꯨꯟꯇꯣꯛꯑꯝꯃꯒ ꯀꯣꯏ ꯆꯠꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯐꯤꯂꯝ ꯌꯦꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯐꯤꯂꯝ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅꯤꯒꯤ ꯔꯣꯃꯥꯟꯁ ꯑꯁꯤ ꯑꯔꯣꯏꯕꯤ ꯇꯥꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯡ ꯗ꯭ꯔꯥꯏꯚꯇ ꯂꯥꯛꯏ ꯂꯣꯡ ꯗ꯭ꯔꯥꯏꯚꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯊꯣꯡ ꯑꯃꯗ ꯌꯧꯔꯛꯈꯤ ꯊꯣꯡ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯂꯦꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯁꯦꯔꯤꯕꯨ ꯊꯣꯡ ꯑꯗꯨꯗ ꯄꯨꯕ ꯌꯥꯎꯅ ꯄꯨꯔꯛꯂꯤꯕꯅꯤ ꯃꯈꯣꯏꯅꯤ ꯊꯣꯡ ꯑꯗꯨꯗ ꯂꯦꯞꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯏ ꯑꯣꯐꯤꯁꯀꯁꯦ ꯕꯪ ꯇꯧꯔꯒ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯁꯨꯃꯥꯏꯅ ꯅꯨꯃꯤꯠ ꯆꯨꯞ ꯌꯨꯡꯉꯀꯥꯟꯗ ꯑꯣꯐꯤꯁ ꯕꯪ ꯇꯧꯔꯒ ꯂꯥꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯀꯣꯏꯅꯤ ꯍꯥꯏꯇꯥꯔꯒꯁꯨ ꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯦꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒ ꯇꯧꯕꯁꯨ ꯅꯠꯇꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯀꯣꯏꯕꯗꯤ ꯐꯪꯗ꯭ꯔꯦꯗꯅ ꯃꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯀꯣꯏꯕ ꯐꯪꯗ ꯇꯥꯔꯒꯁꯨ ꯃꯁꯤ ꯃꯦꯃꯣꯔꯤꯗꯤ ꯑꯣꯏꯕ ꯌꯥꯏꯅ ꯃꯗ ꯁꯦꯔꯤꯅ ꯅꯪꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯕꯪ ꯇꯧꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯃꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯍꯣꯏ ꯕꯪ ꯇꯧꯕ ꯌꯥꯎꯈ꯭ꯔꯦ ꯀꯔꯤ ꯇꯧꯈꯤꯒꯦ ꯅꯪꯕꯣ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ ꯑꯩꯁꯨ ꯀ꯭ꯂꯥꯁ ꯕꯪ ꯇꯧꯗꯨꯅ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯐꯣꯇꯣ ꯁꯨꯝ ꯈꯔ ꯀꯥꯞꯇꯨꯅ ꯂꯩꯕꯒꯤ ꯋꯥꯅꯤꯗ ꯀꯩ ꯀꯥꯞꯄꯤꯅꯣ ꯍꯥꯏꯁꯤꯕꯣ ꯃꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯈꯪꯗꯦꯗ ꯑꯩꯁꯨ ꯐꯣꯇꯣ ꯀꯥꯞꯄ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯒ ꯃꯥꯁꯨ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯗꯣꯏꯅꯦꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤꯅꯦ ꯊꯣꯡꯗꯨꯁꯨ ꯌꯥꯝꯅ ꯋꯥꯡꯕ ꯊꯣꯡꯅꯤ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤꯗ ꯑꯩꯒꯤ ꯇꯥꯏꯞꯀꯤ ꯅꯨꯄꯤꯅꯤ ꯃꯗ ꯁꯦꯔꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯈꯪꯉꯦ ꯌꯥꯔꯦ ꯅꯪꯅ ꯁꯤꯒꯨꯝꯕꯁꯤ ꯀꯩꯒꯤꯗꯃꯛꯇ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯒꯥꯅ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨꯗꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯇꯣ ꯀꯥꯞꯄꯤꯌꯣꯅ ꯍꯥꯏꯕꯅꯤ ꯃꯗ ꯁꯦꯔꯤꯁꯨ ꯁꯥꯎꯅꯤꯡꯉꯗꯨꯅ ꯌꯥꯔꯦ ꯀꯗꯧꯔꯒꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜ ꯑꯣꯏꯅ ꯂꯤꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯃꯗꯨꯗꯤ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅꯅꯦ ꯇꯟꯖꯥꯗꯨ ꯀꯩ ꯍꯥꯏꯔꯦ ꯈꯪꯕ꯭ꯔꯥ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯐꯣꯇꯣ ꯀꯥꯞꯄꯣꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣꯅꯦ ꯒꯥꯅ ꯍꯥꯏꯔꯛꯏꯅꯦ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛ ꯃꯈꯨꯠ ꯑꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯑꯩꯒꯤ ꯀꯦꯃꯦꯔꯥꯗꯣ ꯂꯧꯏ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯔꯤꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯗꯨꯗꯒꯤ ꯁꯦꯔꯤꯅ ꯀꯗꯥꯏ ꯖꯒꯥꯗꯅꯣ ꯍꯥꯏꯔꯤꯁꯦ ꯁ꯭ꯋꯤꯖꯔꯂꯦꯟꯒꯤ ꯁꯤꯒ꯭ꯔꯤꯁ ꯋꯤꯜ ꯄꯦꯅꯣꯔꯥꯃꯥ ꯕ꯭ꯔꯤꯖ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯗꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯁꯦꯔꯤꯁꯨ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯈ꯭ꯔꯦ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯈꯥ ꯇꯥꯔꯤ ꯈꯪꯗꯦꯗ ꯑꯩꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯃꯍꯥꯛ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯗꯕ ꯖꯥꯠꯂꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯁꯦꯔꯤꯗ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯇꯥꯏꯞꯀꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯁꯦꯔꯤꯒꯤ ꯚꯣꯏꯁ ꯔꯦꯀꯣꯔꯗꯔ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯗ ꯁꯦꯔꯤꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯍꯪꯂꯤꯕꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒ ꯂꯥꯛꯃꯤꯟꯅꯈꯤꯕꯤ ꯅꯨꯄꯤꯗꯨꯗꯤ ꯁꯤꯑꯣꯗꯦꯂꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯩꯅ ꯄꯣꯁ ꯇꯧꯕ ꯃꯇꯝꯗ ꯃꯉꯣꯟꯗꯁꯨ ꯍꯦꯟꯅ ꯐꯖꯅ ꯄꯣꯁ ꯇꯧꯕ ꯌꯥꯅꯤꯅ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯗ ꯁꯦꯔꯤꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯕ ꯉꯝꯗꯦ ꯑꯁꯨꯝꯅꯕꯨ ꯀꯝꯗꯧꯅ ꯊꯣꯛꯂꯤꯕꯖꯥꯠꯅꯣ ꯑꯩꯈꯣꯏꯅꯤꯁꯦ ꯍꯟꯖꯟ ꯀꯌꯥꯔꯛꯇꯤ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯪꯅꯗꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯌꯣꯡꯌꯣꯛ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯥꯎꯔꯤꯕꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯣꯏꯅ ꯐꯪꯕꯒꯨꯝꯅ ꯈꯜꯂꯤ ꯑꯗꯨꯒ ꯁꯤꯈ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯁꯤꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯇ꯭ꯔꯨꯞꯁꯤꯡ ꯑꯗꯨꯁꯨ ꯍꯣꯇꯦꯜ ꯑꯃꯗ ꯐꯝꯂꯗꯨꯅ ꯃꯈꯣꯏ ꯑꯆꯥ ꯑꯊꯛ ꯀꯌꯥꯃꯔꯨꯝ ꯆꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯐꯨꯠꯕꯣꯜ ꯃꯦꯆ ꯌꯦꯡꯂꯗꯨꯅ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯐꯣꯡꯗꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯤꯚꯤ ꯌꯦꯡꯉꯤꯅꯦꯅ ꯆꯥꯔꯤꯅꯦ ꯇꯧꯔꯤꯁꯤꯡ ꯑꯁꯤ ꯇꯨꯃꯤꯟ ꯆꯥꯕ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯈꯤ
ꯃꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯒꯦꯝꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯗꯨꯡꯅ ꯍꯥꯏꯔꯛꯈꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯒꯦꯝ ꯑꯣꯏꯇꯥꯔꯒꯁꯨ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯦꯟꯕꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯖꯤꯁꯨꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯑꯗꯨ ꯁꯨꯛꯀꯥꯎ ꯀꯥꯎꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯗꯨꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯦꯠꯆ ꯑꯁꯤꯗꯤ ꯀꯣꯔꯤꯌꯥ ꯑꯃꯁꯨꯡ ꯖꯄꯥꯟꯒꯤ ꯃꯦꯠꯆꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯒꯦꯝ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤ ꯑꯃꯁꯨꯡ ꯁꯦꯔꯤ ꯂꯩ ꯁꯦꯔꯤ ꯑꯃꯁꯨꯡ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯦꯞꯇꯦꯟ ꯔꯤ ꯑꯃꯁꯨꯡ ꯁꯦꯔꯤꯕꯨ ꯋꯦꯜꯀꯝ ꯇꯧꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯐꯝꯃꯤꯟꯅꯗꯨꯅ ꯑꯆꯥ ꯑꯊꯛ ꯇꯧꯔꯗꯨꯅ ꯃꯦꯠꯆ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯗ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯆꯥꯔꯤꯕ ꯆꯤꯀꯟꯁꯤꯡ ꯑꯁꯤꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯦꯠꯆꯇꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯦꯠꯆ ꯑꯗꯨ ꯀꯣꯔꯤꯌꯥꯅ ꯃꯥꯏꯊꯤꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯦꯝꯖꯤꯟꯖꯔꯗꯨꯅ ꯑꯁ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣꯁꯦ ꯊꯛꯁꯤꯁꯦ ꯆꯥꯁꯤꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯑꯦꯟꯇꯔꯇꯦꯟ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯦꯟꯕꯣꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯨꯔꯨꯞ ꯃꯆꯦ ꯆꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯩꯈꯦꯠ ꯑꯗꯨ ꯆꯨꯆꯨꯜꯒꯦꯅ ꯆꯝꯂꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯟꯕꯣꯛꯇꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯆꯨꯆꯨꯜꯒꯦꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯅꯪ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯑꯩ ꯇꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯗꯤ ꯏ ꯀꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯗꯨꯗꯤ ꯃꯤꯁꯨ ꯆꯤꯟꯖꯥꯛꯁꯦ ꯑꯃꯈꯛꯇꯪ ꯆꯥꯔꯒ ꯍꯤꯡꯕꯁꯨ ꯌꯥꯗꯕꯅꯤꯅ ꯃꯈꯜ ꯃꯈꯜ ꯍꯣꯡꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕ ꯈꯔꯗꯤ ꯐꯣꯡꯗꯣꯛꯄꯗꯤ ꯄꯥꯝꯃꯤ ꯃꯗꯨꯗꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯤꯄꯤꯕꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯅꯪꯕꯨ ꯀꯟꯕꯤꯒꯅꯤꯅ ꯈꯜꯂꯤꯕ꯭ꯔꯣ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯗꯨꯕꯨ ꯍꯥꯠꯄꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪ ꯑꯁꯤ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯤꯖꯤꯟꯅꯊꯣꯛꯑ ꯃꯇꯨꯡꯗ ꯅꯪꯕꯨꯁꯨ ꯑꯃꯨꯛ ꯂꯪꯊꯣꯛꯄꯤꯔꯛꯇꯣꯔꯤꯕꯅꯤ ꯖꯤꯄꯤꯕꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯄ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯔꯤꯖꯤꯌꯣꯡ ꯍꯤꯌꯣꯛꯅ ꯅꯪꯒꯤ ꯍꯅꯨꯕꯤ ꯂꯥꯏꯔꯕ ꯅꯃꯥ ꯑꯗꯨꯕꯨ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯛꯄ꯭ꯔꯕ ꯃꯗꯨꯒꯤꯗꯤ ꯃꯦꯟꯕꯣꯛꯅ ꯄꯥꯈꯠꯂꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯤꯟꯖꯤꯟꯕꯤꯔꯛꯑꯅꯨ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯛꯑꯅꯨ ꯑꯗꯨꯒ ꯔꯤꯃꯤꯌꯣꯡ ꯍꯤꯌꯣꯛꯇ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯑꯩ ꯄ꯭ꯔꯥꯏꯖ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯕꯅꯤ ꯃꯗꯨ ꯆꯨꯆꯨꯜꯒꯦꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯣ ꯐꯔꯦꯅꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯂꯃꯟ ꯁꯤꯡꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯤꯡꯂꯤꯕ ꯅꯆꯥꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛꯇ ꯈꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯁꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯃꯗꯨꯒꯤꯗꯤ ꯆꯨꯆꯨꯜꯒꯦꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯨꯄꯤꯜꯒꯤ ꯐꯣꯇꯣ ꯑꯃ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨꯁꯦ ꯌꯨꯄꯤꯜꯒꯤ ꯉꯁꯤꯒꯤ ꯑꯌꯨꯛꯀꯤ ꯐꯣꯇꯣꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯟꯕꯣꯛꯇꯤ ꯄꯥꯈꯠꯂꯗꯨꯅ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯆꯨꯆꯨꯜꯒꯦꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯩꯅꯦ ꯂꯣꯌꯦꯜꯇꯤ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯍꯥꯏꯕꯁꯤ ꯌꯥꯝꯅꯗꯤ ꯐꯩ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤ ꯄꯥꯝꯗꯕꯒꯤ ꯃꯔꯝ ꯑꯁꯦ ꯃꯁꯤꯃꯛꯇꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯅ ꯑꯐꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗꯕꯩꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯨꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯔꯥꯟꯅꯅꯦ ꯑꯩꯗꯤ ꯐꯨꯠꯄꯥꯠꯇ ꯄꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯤꯉꯣꯟꯗꯒꯤ ꯄꯤꯈꯥ ꯅꯤꯗꯨꯅ ꯆꯥꯔꯛꯈꯤꯕꯅꯤ ꯑꯩꯗꯤ ꯀꯅꯥꯝꯇꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯀꯤꯕꯁꯨ ꯑꯝꯇ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯔꯤꯖꯣꯡ ꯍꯤꯌꯣꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯥꯔꯕ ꯑꯗꯨꯒ ꯁꯦꯔꯤꯕꯨꯅ ꯅꯣꯠꯇ ꯄꯨꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯣꯠꯇ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯍꯥꯏꯌꯔ ꯄꯣꯖꯤꯁꯟ ꯑꯃ ꯁꯣꯏꯗꯅ ꯐꯪꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂ ꯇꯧꯀꯣ ꯀꯣꯝꯔꯦꯠ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯦꯞꯇꯦꯟ ꯔꯤ ꯑꯃꯁꯨꯡ ꯏꯟꯗꯨꯡꯁꯨ ꯀꯥ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯟꯗꯨꯡꯅ ꯃꯊꯛꯇ ꯇꯨꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯈꯥꯗ ꯇꯨꯝꯃꯤ ꯃꯗ ꯏꯟꯗꯨꯡꯅ ꯃꯈꯥꯗ ꯑꯩ ꯑꯣꯏ ꯇꯨꯝꯃꯒꯦ ꯀꯦꯞꯇꯦꯟꯅ ꯃꯊꯛꯇ ꯇꯨꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯦꯞꯇꯦꯟꯅ ꯏꯟꯗꯨꯡ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯊꯛꯇ ꯑꯗꯨꯝ ꯇꯨꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯏꯟꯗꯨꯡꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒ ꯎꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯈꯣꯏꯁꯤ ꯁꯣꯅꯥꯗ ꯇꯨꯝꯃꯦ ꯍꯥꯏꯖꯕ ꯆꯨꯝꯕ꯭ꯔꯣ ꯃꯗꯨ ꯏꯟꯗꯨꯡꯅ ꯍꯣꯏ ꯇꯨꯝꯃꯦ ꯑꯁ ꯃꯐꯝ ꯑꯗꯣ ꯐꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯈꯜ ꯃꯈꯜꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃ ꯂꯩꯉꯣ ꯀꯔꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯣꯠꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯗꯨꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯦ ꯖꯨꯃꯣꯛꯀ ꯏꯟꯇꯔꯅꯦꯠ ꯀꯦꯐꯦ ꯑꯃꯗ ꯆꯠꯄꯅꯦꯕꯀꯣ ꯃꯐꯝ ꯑꯗꯨꯗ ꯒꯦꯝ ꯁꯥꯟꯅꯩ ꯒꯦꯝ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯑꯁꯤ ꯄꯨꯟꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯒꯦꯝꯒ ꯁꯥꯟꯅꯩꯅꯤꯅꯦ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏꯅꯦ ꯐꯩꯅꯦ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯃꯁꯤꯒꯨꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯒꯅꯤ ꯃꯗꯨꯒꯤꯗꯤ ꯏꯟꯗꯨꯡꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯉꯥꯡ ꯃꯆꯥ ꯇꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯊꯥꯡ ꯌꯥꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯏ ꯃꯗ ꯑꯩꯁꯨ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯀꯃꯥꯏ ꯀꯥꯞꯀꯦꯁꯦ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯅꯩꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯈꯜꯂꯨꯕꯗꯨꯒꯤ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯕꯒꯤ ꯇꯥꯏꯞꯇ ꯃꯁꯤꯁꯨ ꯌꯥꯝꯅ ꯂꯨꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤꯅꯦ ꯃꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯍꯣꯏꯅꯦ ꯈꯔꯗꯤ ꯂꯨꯕꯅꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯁꯨ ꯁꯥꯟꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯏꯟꯗꯨꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯗꯨꯒꯤ ꯐꯤꯆꯔꯁꯤꯡ ꯋꯦꯄꯟꯁꯤꯡ ꯑꯃꯁꯨꯡ ꯑꯥꯔꯃꯔꯁꯤꯡ ꯑꯁꯤ ꯐꯖꯅ
study tawre aduga tanzadura South Korea dagi nupa amana haibdi maki character aduga aiga lanthengna ba haibru tare maga sichu khulai ga je phajana pai aduga maha changtuna pura karan tari bisi oh nuaitini dudi haiduna captain min hari aduga indung na halri basana mo aduda aisu e kaman kidra mongola computer gi manungda lummaga lega ka dogairibno karigumana thongla le batara gadi face to face hengna sila haiduna ai haibini wafam tar bama tan samla kanda captain risu no pet torong badigi sakpham madu onkre madu matu de kamai tar bahadin hari madu gi indung na halri basana maha sichu ne gamna kigan bo bizanda madu hui gi tomato cultivator haibana pado iyam kaida wafam tar bama tan samla kanda captain wina kariba adu jagadi nangi na mingna kai ko bagya matuda mada indungna agi ming desperate effort ka wayadun hari wafam tar bama tan captain widi mamanda mahaka khanaruge haduna sakki tawriba misaga dudi indung odira rembai moongada masu tumina leja bahai takre mak saudi yang saungninga bani madudai di captain mina pare yare wanga no yare tumo yare thengchu thenge haduna ma mafam odira thulakhi ka chalibuno haduna indung hangba matamda ising thaba salibne haduna mai muthalamdana ma mafam odira chakhi captain mina mafam odira gi chak changlamda la fam matamda menbo godu dining table la famduna remli mada captain mina he kadorina Pukalam bro, pukalam thaga di sisa sana thana beli ni. Malu somna kanda men bokti kapla tuna kasulai ti hadun hajarakhi. Nang yi mu manung ni singai ro, parise. Yam thuna nang yi mu manung ko na fangani. Adu masi pumna ba singa si. Ai hak ti thok pani na ai ko ngapi gani. Madigi di somna kanda men boksu tokong khang dramni ma mafam madu dagi tumina sakhi. Madigi di mathangi sendana ko na ubu fangli pasi somna kanda. Captain ri village adu da yongi amasong ma ki ma malabi singa da ubu fangli. Madigi di walsungna Aku sunang yang mating yamna pangni mara madra aku so kari kari to waya bano haduna thirura bani haduna rakhi mada menbook ni psa mana paw malai bani haduna le kai paw no haduna hang pam matamda aisu aigina pai malup singa to narui aduga makhoi na hapai matungina aisu paw khara phangi haduna re kaino nangi nupagi mamana bai se where tap to kangu singa dura haduna re mada hoi haduna sona kana menbook ni piduna re makhoi de khunga sir le ba mi khudima ki paw loin le bani haduna re madada Yongisu adu dagadi makhoi ki mamalap singa dano kai tamlakli bana pawlu amta tamo hadin hari madigi memong harakli basana senera kanana farise masigi mara masi sosul ge ne mama thaki matamda GPB ki director ki maramda thika khongka toro baini hadin hai sona kanda GPB ki director haiba wafam ru tar ba matamda yongi de wa thaki tawri man asuyam karan tari bisa kari gino man asuyam pham chaw mi du gi maramda thika khongka tawri hai sebo ma bu ngaw braba madigi oksunu makhata dun harakli basi Tusulging dubo tongana puthoktura nomena kaftotuna ha khrapjalo ma ase ma krena sutaine karigumba region hyoga du sum wafam silai targadi mating loba yabani adubo hojika se region hyoga si frontline da leina bhona risa kamai thori jana hadun harakhi madigi walsuna marak lebsana ai ngonda upayam de lere GPB director tu da khona direction bangam da taraga su mahaka nangna khangna chana baduta akhona policy haraduna mangone mating loba yagani hadun hari kanano hadun ha pa matamda GPB ki director ki mamon piwa ke deba CEO dengi mama ki masigi masano pa Alberto do mango da haita ragadi wafam masi mango da hawdora duna akhoi ki senior kana da tuba thadong ba request to ta ragadi kana ba phangba yai ni haidun hari madi di sona kandar gu singyu so iru jara duna thulak tuna mahana harakli basi askhang de rang asi de khangda ising lo maga lujaba ga se pusi da to thok tribni adu ngasi lujare dana haidun hari tanzaudra mahakso mahana Mafi marolo sendabira thulak patanjang da thong adu thilak pai mong ama mahana ta phangki malu thong thilak pai mataw lo ta ro matam da mahti am ngai adu kanano hadun ha pa matam da mafam masila lakli basi walsuk amasung mahke party ni akho chang ke aduga mafam masila nang unage to buni hadun lai to budu somla kanda gusing yudi mafum marol setana dai banina cha kano hadun hai adu makoi so yawi chang ke hadun harki tanjang da mafam da den su lakki den lakwi mataw do somla kana gusing yuso Happy so selling tana honja bahab do remi den so do hang to laduna sa pa mata odra somla kanda nupi singa tri ngak bahab do ikre aduga den so lebira mu ai phiron tu lusala sola ke hadra ma so mafam adu degi ikai to aduna chensing ki madi di yongi amsong ma malabi singa do den ga family to wai sanare aduga yongi na harak rivase akoina na khole paw ha devita mafam masida khudak ta sang pai da muta ngapi gani nakhoi nongai ta badi phawbi gan hadnari nongai ta phawbi hadun somla kana den mu hali Wafam madu leba mi singa duri ngakpana kamthengna bahab dogre madi du wasuna halgi fisna yongi masi yam luba walini ni yong akoina unabala libasi GPB gi momon pi oigada badugi mama gi mache gi masana paduni aduga thenari basina amo momon pi do ina direct thenare nakoni halinga do kaino haduna dena mohale
ꯃꯗꯨꯒꯤ ꯌꯣꯡꯏꯁꯨ ꯖꯦꯠ ꯁ꯭ꯇꯣꯟꯅ ꯁꯦꯝꯕ ꯈꯨꯗꯣꯞ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤ ꯑꯩꯒꯤ ꯏꯅꯦꯄꯣꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯁꯤ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯗꯦꯟꯅ ꯑꯃꯨꯛ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯀꯩꯅꯣ ꯃꯗꯨꯒꯤ ꯋꯥꯔꯤꯁꯤ ꯎꯄꯥꯏ ꯂꯩꯔꯣ ꯈꯪꯂꯗꯨꯅ ꯌꯣꯡꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯗꯣ GPBꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯝꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯖꯦꯜ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩ ꯑꯗꯣꯝꯒꯤ ꯏꯀꯨꯕꯣꯛꯇ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯄꯔꯁꯣꯅꯦꯜ ꯔꯤꯀ꯭ꯋꯦꯁ ꯑꯦꯛꯁꯦꯞ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯇꯣꯞꯄ ꯋꯥ ꯍꯥꯏꯅꯤꯡꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯒꯨꯁꯤꯡꯌꯨꯁꯨ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯗꯦꯟ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣꯅꯦ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯒꯠꯂꯤꯁꯤꯕꯣ ꯈꯔ ꯁꯥꯎꯔꯗꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯌꯦꯡꯉꯨ ꯃꯍꯥꯛ ꯑꯁꯤ ꯃꯄꯥꯟ ꯊꯣꯡꯗ ꯌꯥꯝꯅ ꯀꯟꯕ ꯑꯣꯏꯇꯥꯔꯒꯁꯨ ꯃꯅꯨꯡꯗꯗꯤ ꯌꯥꯝꯅ ꯊꯣꯠꯄꯅꯤ ꯌꯥꯔꯁꯦ ꯑꯗꯣꯝꯒꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥꯗꯨꯗ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯃꯍꯥꯛꯅ ꯑꯗꯣꯝꯒꯤ ꯊꯕꯛ ꯑꯁꯦ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯜꯁꯨꯅ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯋꯥꯁꯤ ꯑꯣꯟꯊꯣꯛ ꯐꯖꯅ ꯍꯥꯏꯈ꯭ꯔꯦ ꯃꯤꯒꯤ ꯊꯃꯣꯏ ꯂꯣꯏꯅ ꯁꯨꯝꯍꯠꯄ ꯉꯝꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯣꯝ ꯀꯔꯤꯝꯇ ꯆꯤꯡꯅꯗꯕꯤꯗ ꯆꯠꯄꯤꯈ꯭ꯔꯣ ꯑꯩ ꯌꯥꯅꯕ ꯁꯤꯜꯂꯛꯑꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯣꯝꯁꯤ ꯑꯩꯅ ꯍꯥꯟꯅ ꯎꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯟꯅ ꯎꯔꯤꯕ ꯅꯣꯡꯃ ꯑꯩꯅ ꯅꯪꯕꯨ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯌꯥꯝ ꯉꯛꯑꯝꯃꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯏꯕꯁꯤꯅ ꯗꯦꯟꯅ ꯉꯛꯂꯤꯕꯅꯤ ꯗꯦꯟꯅ ꯈꯜꯂꯤꯕꯁꯤꯅ ꯒꯨꯁꯤꯡꯌꯨꯁꯤ ꯀꯩꯒꯤꯗꯃꯛꯇ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯗꯨ ꯗꯦꯟꯅ ꯋꯥꯁꯦ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯣꯠ ꯑꯃ ꯂꯧꯁꯨ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕꯅꯤ ꯑꯗꯨ ꯎꯔꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯐꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯗꯨꯗ ꯗꯦꯟꯅ ꯒꯨꯁꯤꯡꯌꯨꯕꯨ ꯗꯥꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁ ꯃꯄꯥꯟꯗꯒ ꯊꯣꯛꯂꯛꯄꯁꯦ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯅꯍꯥꯟꯒꯩꯗꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯨꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯗꯦꯟꯅ ꯉꯥꯏꯈꯣ ꯅꯪ ꯔꯤꯖꯤꯌꯣꯡ ꯍ꯭ꯌꯣꯛꯀꯤ ꯃꯌꯨꯝꯗ ꯀꯩꯗꯧꯕ ꯆꯠꯂꯨꯏꯕꯅꯣ ꯃꯍꯥꯛ ꯑꯁꯤ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯂꯩ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯃꯗ ꯒꯨꯁꯤꯡꯌꯨꯁꯨ ꯅꯣꯛꯐꯦ ꯇꯧꯔꯛꯏ ꯃꯗ ꯗꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯉꯦ ꯀꯥꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜꯁꯤꯗꯤ ꯇꯧꯔꯛꯀꯅꯨ ꯗꯦꯟ ꯑꯩꯗꯤ ꯋꯥꯁꯛꯈ꯭ꯔꯕꯅꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯗꯕ ꯉꯥꯡꯂꯔꯣꯏꯅ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯔꯤꯖꯣꯡ ꯍ꯭ꯌꯣꯛꯅ ꯐ꯭ꯔꯟꯠ ꯂꯥꯏꯟꯗꯒꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯤ ꯍꯥꯏꯗꯨꯅ ꯗꯦꯟꯅ ꯍꯥꯏꯔꯛꯏ ꯃꯗꯒꯤꯗꯤ ꯁꯦꯟꯖꯣꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯣꯁꯣꯜꯒꯤ ꯑꯁꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯁꯤꯈꯤꯗꯦ ꯃꯍꯥꯛ ꯃꯥꯡꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯔꯤꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯄ ꯄꯥꯝꯃꯤ ꯃꯍꯥꯛꯅ ꯔꯤꯖꯣꯡ ꯍ꯭ꯌꯣꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯇꯩꯗꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯗꯦꯟꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯗ ꯁꯦꯟꯖꯣꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯔꯤꯖꯣꯡ ꯍ꯭ꯌꯣꯛ ꯑꯁꯦ ꯁꯤꯌꯣꯜꯗ ꯆꯠꯈ꯭ꯔꯦ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯆꯠꯈ꯭ꯔꯦ ꯁꯦꯔꯤꯕꯨ ꯀꯟꯕꯤꯕ ꯑꯃꯁꯨꯡ ꯆꯣꯆꯣꯜꯒꯦꯡꯕꯨ ꯐꯥꯗꯨꯅ ꯄꯣꯔꯛꯄ ꯄꯥꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯛꯁꯟꯅꯕ ꯅꯨꯡꯁꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯃꯊꯥ ꯁꯥꯍꯟꯕ ꯄꯥꯝꯗꯕꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯈꯛ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯃꯍꯥꯛꯅ ꯃꯇꯦꯡ ꯂꯧꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯑꯦꯔꯦꯟꯖꯃꯦꯟꯠ ꯈꯔ ꯇꯧꯔꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯅ ꯃꯤ ꯈꯔꯒ ꯈꯪꯅꯍꯜꯂꯦ ꯑꯩꯅ ꯀꯩꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯦꯟꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯗꯦꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤ ꯗꯦꯟꯅ ꯃꯄꯤ ꯑꯣꯔꯣ ꯇꯥꯗꯨꯅ ꯀꯞꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯤꯡꯖꯨꯅ ꯗꯦꯟ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯁꯨ ꯅꯪꯁꯨ ꯑꯩꯕꯨ ꯑꯟꯗꯔꯁ꯭ꯇꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯗꯨꯅ ꯗꯦꯟꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯗꯦꯟꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯀꯞꯂꯗꯨꯅ ꯏꯟꯊꯣꯔꯛꯈꯤ ꯗꯦꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯗꯦꯟꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯃꯥꯝ ꯑꯗꯨꯗ ꯅꯪꯅ ꯑꯜꯕꯇꯣꯒꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯈꯪꯉꯛꯄꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯝꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯆꯦ ꯄꯥꯎ ꯑꯁꯤ ꯑꯅꯤ ꯂꯩ ꯑꯐꯕ ꯑꯃꯒ ꯐꯠꯇꯕ ꯑꯃꯒꯅꯤ ꯀꯔꯝꯕ ꯄꯥꯎꯅ ꯍꯥꯟꯅ ꯇꯝꯃꯨꯒꯦ ꯑꯩ ꯇꯟꯖꯥꯁꯤ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯇꯟꯖꯥꯔꯕ ꯀꯣꯛ ꯍꯥꯏꯔꯣ ꯑꯣ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯜꯕꯇꯣꯒꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯨꯀꯦꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯂꯣꯏꯅ ꯋꯥꯔꯜꯗꯅꯤ ꯇꯧꯔꯤꯁꯤ ꯑꯗꯨꯒ ꯐꯠꯇꯕ ꯄꯥꯎꯅ ꯀꯔꯤ ꯐꯠꯇꯕ ꯄꯥꯎꯗꯨ ꯁꯤꯅꯦꯃꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯑꯣ ꯍꯟꯗꯛꯇꯅꯦ GPPꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯤꯗꯨꯅ ꯐꯥꯕ ꯍꯧꯔꯤꯌꯦ ꯏꯂꯤꯒꯦꯜ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯁꯤꯡ ꯑꯁꯤ ꯇꯞꯇꯥꯅ ꯐꯥꯕ ꯍꯧꯔꯦ ꯃꯍꯥꯛꯅ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯕ ꯑꯃꯁꯨꯡ ꯏꯂꯤꯒꯦꯜ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯗꯨꯒꯤ ꯃꯊꯛꯇ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯁꯪꯖꯐꯝ ꯄꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯂꯧꯔꯒ ꯁꯪꯖꯐꯝ ꯄꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯣ ꯊꯤꯗꯨꯅ ꯐꯥꯕ ꯍꯧꯔꯤ ꯑꯗꯨꯒ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯍꯧꯔꯤꯕ ꯃꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯑꯩꯗꯤ ꯅꯪ ꯄꯩꯁా ꯃꯌꯥꯝ ꯄꯥꯏꯕꯅꯤꯅ ꯑꯩꯗꯤ ꯊꯣꯏꯅ ꯄꯩꯁా ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯐꯥꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯃꯤꯡ ꯑꯃ ꯂꯥꯛꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯤꯡ ꯑꯗꯨ ꯑꯜꯕꯇꯣꯒꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ
State Security Department mahakpu hojik koisi thiri aduga aina tawa matamda mahakna South Korea da scam am tawduna mafam asida paisa myam puduna lakhibani madugi maral du lona pidamata mahak mafam asida lotkibani aduga afaba pawduna kaino haiduna macheduna happa matamda afaba paw haitaragadi che den masigi matang asi loina khangmani maram aduna den su madu khanglabanina madugi scammer duna mahakpu scam topiba matamda mahak hanadagi khanglabanina mahak langna thuraroidana masibu karadiga afaba pawno haiduna masiduna banawna padu taptana phuba horki Madigi mathangi sendana khone ubu fangliba se Serina Captain Wigi troop ki missing adu loine facial tawduna leramli Captain Wi laktuna kaino toiduna haiduna harpa matamda Serina jumok se ina thabam thage tawbani maramadra ma ki masam taw se khara phajahaladuna mafam asidigi chalange tawbani fare hojiti lokthosu yare haiduna jumok mafam adra hawgalei amasong Serina mahaki mamaila nableba marks adu loktholami kai thabano ne haiduna Captain Wi happa matamda Maasi hawjikti South Korea gi masam taw phajabana pa morebanina masam taw se phajaraduna mahak ai pola malai bachakatoribani madu sajan bion harak libasana South Korea gi masak phajabana pa dure aiso obe kino aina lambi de leptuna ngai mathamda mi singna aingonda laktuna aingonda lambi ga hanglibani ne makuna khali se ai se siol leini ga na khalib jani ayare hwathi warin tawno hadana serin harake aduga jumuta mahana raklibase jumuna na mafam se se pa matamadu ta Pirol ka se khara postana sela ka sakadamni ne kan si ya da brahadin hare madura serina ko sadari pole bu boro ama boro sathokpa matamda ameta sela pangse chate momta na chana bani madidi jumok so dress na chaladana tholei madawdu uruba matamda serina ai posam tari ni hadin harke aduga ma ke mama na basing aduna so yamna ngaktuni yangrami madigi sajan pion harak dipsna kaino South Korea di posele ba matamda dress ase suma na laga sina chana bro hoini salini haduna serina hare Madidi jumokso dukalamada pole balalami aduga mala laluribdi restaurant amu udina liramli aduga mala mafamadu changpa matamda mahaki manglangi lambi haitare mana thainangai dinga objaduna lakpa Stairway to Heavens ki heroni Choi jiwu mafamadra phamna lirambi matawdu urba matamda mahakti ngakpana khamthengba haibado ekre mahakti mamiti mapira chinthare amaso ma ukhongmarumda lumjaduna liramli matawdu somlakanda jiwu nasu mahapu urba matamda mahak nokcharami amaso Mahapulao haiduna kaurome madigi jumoksu soijibugi manata phamladuna makhoini waisanaba horke sonakana jumokti pakapana loikre aduga jiwuna haraklibasina serina engonda asugumnadi he haraktabni adubu mahana agi mateng ama pamiga na harakpani mahana haraklibasi nangsi mahana nusijaba mising kaya sing adugi marakta amani haiduna hare nangse yamna lala ibuna balakpani gan hareine masi wafam sitaraba matamda aisu yana nungari Kasukai dida haiduna jumura pakapakatuna hajaraki madigi jihuna maraklibasna Harin nangna ingonda haningi bawa funsinga do kaimta loktubla kwelitana amtang loina hairuse yare madigi jumurare mamangi matamda atomna hakidai Karigumba kanagumba misagamba nusina pataragadi makwayasi amuhana thinai amuhana unai habado Madu jihuna su hoi haidunare aduga jumunu makhata aduna haraklibasi makwayni se phana yamna lapna pataragasu adumak thinai haiduna hakibadai Madili jivuna makhoi amuhana thengnei susoi shodana thengnagani hadunari wafumul taruba matamda somlakanda jumunu su hoi hadunari maana haraklibasi Captain Ri amasong serigi matangdani matosuna makhoi ni harawmindaratuna mafam madura achathak saatan lairami madigi somlakanda seri amasong Captain Ri galona makhoi mamanaba singadu punna chaminadun lairamli madur Captain Ri na jumu de ka chkhage mada sajan pion haraklibasna o makti lamdi kaigino hasibo Oh, madi ama actress so jiwuga kaino kha sasale habani aduna kaimna sawyatre madili somla kana jumokso photo ma yengjaraduna mahakso halawjaduna liramli aduga photo de makhada jumok akhwaini amuhana thenasi haiduna su iduna liramli somla kana jumokso akhwaini amuhana thenasi haiduna mahakso halawjaduna liramli as masigam gana oini haitaragadi akhoi lebak sing ase puchanara kan oigadabni da haiduna mahakso wakhal noaidana liramli tanjadura seri masang mage mamana singa dulai Seri sangi adu hare nang mahak undrabda khamai toge wafamul taraba matana somlakanda jumona seri nang engonda nafak toroga ibu mafam adu thabiri ne piro photo du yeng hadan seri ne yenge mara seri na harak dibasna nang ayukta aina khud ani karan chakhibda udabro matagi di senase khone mamang taki senadu u fangi habi sajan piona pole bisa pamatamna dress asmana phaja sela ga chana bra habdi matang aduni madra seri na khud adu karan chappi matang adu khone u fangli Kaino sibu haidina jumona hakpa matamda cross my finger kawbani haidunari madda yundungna masi American singna makhulasi cross tawna oidaba ngangmani
ꯃꯗꯨ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡ ꯇꯥꯔꯒꯁꯨ ꯏꯁꯣꯔꯅꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯥꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯋꯥ ꯑꯝꯇ ꯍꯥꯏꯔꯧꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯏꯗ ꯄꯥꯔꯣꯏꯗꯕ ꯊꯣꯛ ꯊꯥꯛꯀꯤ ꯋꯥꯁꯤꯡ ꯑꯁꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟꯁ ꯑꯣꯏꯅ ꯉꯥꯡꯉꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯗꯨꯒꯤꯗꯁꯨ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯊꯨꯡꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯣ ꯉꯁꯤ ꯑꯩ ꯁꯤꯕ ꯇꯥꯔꯒꯁꯨ ꯑꯩ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯔꯣꯏ ꯃꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯐꯪꯒꯗꯕ ꯄ꯭ꯔꯥꯏꯖ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯤꯁꯦ ꯀꯣꯔꯤꯌꯟ ꯁꯦꯔꯤꯌꯦꯜꯕꯨ ꯄꯥꯝꯕꯒꯤ ꯑꯦꯋꯥꯔꯗ ꯑꯗꯣ ꯃꯗꯨꯒꯤꯗꯤ ꯏꯟꯗꯨꯡꯗꯅ ꯅꯪꯗꯤ ꯃꯤ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯕꯒꯤ ꯃꯅꯥꯅꯤ ꯄꯤꯔꯤꯗꯣ ꯑꯗꯨꯒ ꯁꯤꯁꯨ ꯅꯉꯣꯟꯗꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯀꯣꯛꯀꯤ ꯑꯦꯋꯥꯔꯗ ꯑꯃ ꯄꯤꯔꯦꯗꯅ ꯃꯗꯨꯒꯤꯗꯤ ꯏꯟꯗꯨꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯀꯥꯏꯅꯕꯒꯤ ꯒꯨꯗ ꯕꯥꯏ ꯍꯥꯏꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯦꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯒꯨꯝꯅ ꯑꯩꯈꯣꯏ ꯃꯁꯦꯜꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯒꯨꯗ ꯕꯥꯏ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯒ ꯀꯅꯥꯅ ꯈꯪꯅꯤ ꯃꯁꯤ ꯑꯔꯣꯏꯕ ꯒꯨꯗ ꯕꯥꯏ ꯑꯣꯏꯗꯕꯁꯨ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯒꯨꯗ ꯕꯥꯏ ꯍꯥꯏꯅꯕꯁꯨ ꯐꯩꯗꯤ ꯐꯩ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥ ꯐꯪꯗ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯑꯩꯒꯤ ꯀꯥꯔꯗ ꯑꯗꯨ ꯂꯣꯏꯅ ꯁꯤꯖꯤꯟꯅꯧꯅ ꯄꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯗꯤ ꯈꯖꯤꯛꯇꯪ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯣ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯒꯤꯐ ꯑꯃ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯂꯩꯕꯅꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯂꯨꯏꯁꯨ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ ꯅꯈꯣꯏ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯃꯗꯨ ꯃꯦꯟꯕꯨꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯇꯤꯝꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯅꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯕꯁ ꯑꯃ ꯑꯦꯔꯦꯟꯖ ꯇꯧꯔꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯦꯞꯇꯦꯟ ꯂꯨꯏ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯂꯨꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯑꯍꯥꯟꯕꯗ ꯃꯦꯅꯦꯖꯔ ꯑꯣ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯒ ꯑꯩꯒꯤ ꯊꯦꯡꯅꯒꯅꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯆꯨꯜꯒꯤ ꯍꯪꯁꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨꯒ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯅꯈꯣꯏꯒ ꯊꯦꯡꯅꯒꯅꯤ ꯃꯗꯨꯒꯤꯗꯤ ꯁꯨꯆꯨꯜꯒꯤꯅ ꯃꯦꯟꯕꯨꯛꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯊꯕꯛ ꯇꯧꯔꯤꯗꯣ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯑꯩ ꯃꯦꯅꯦꯖꯔ ꯑꯣ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩꯅ ꯗꯥꯏꯚꯔꯠ ꯇꯧꯒꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯌꯨꯟ ꯁꯦꯔꯤ ꯑꯃꯁꯨꯡ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯄꯥꯎ ꯑꯁꯤ ꯑꯩꯉꯣꯟꯗ ꯃꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯛꯇꯨꯅ ꯂꯩꯒꯗꯕꯅꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯦꯔꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯁꯦꯔꯤꯒꯤ ꯃꯄꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯜꯂꯝꯃꯦ ꯑꯗꯨꯒ ꯃꯅꯨꯡꯗꯒꯤ ꯄꯣꯠ ꯂꯪꯀꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯨꯡꯗ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯄꯥꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯠ ꯊꯨꯒꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯅ ꯕꯕꯥ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯑꯔꯤ ꯑꯔꯤꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯊꯨꯒꯥꯏꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯄꯥꯗꯨ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯁꯤ ꯆꯠꯊꯣꯛꯆꯧ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯇꯟꯖꯥ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯍꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯃꯗꯨ ꯁꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥꯗꯨꯕу ꯃꯦꯅꯦꯖꯔ ꯍꯣꯡ ꯑꯃꯁꯨꯡ ꯁꯨꯆꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯃꯄꯥꯕꯨ ꯃꯥꯅ ꯁꯣꯝꯈꯤꯕꯗꯒꯤ ꯃꯇꯥꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯩꯅ ꯅꯉꯣꯟꯗ ꯊꯥꯖꯔꯨꯔꯤꯕꯁꯤꯗꯤ ꯄꯨꯔꯥ ꯑꯔꯦꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯊꯥꯖꯕꯤꯌꯨ ꯃꯁꯤ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯄꯥꯗꯨꯅ ꯆꯩꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯄꯥꯗꯨꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩꯅ ꯅꯉꯣꯟꯗ ꯃꯗꯨꯒꯤ ꯄꯣꯖꯤꯁꯟ ꯑꯗꯨ ꯄꯤꯔꯤꯗꯨ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯁꯤ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕ꯭ꯔꯥ ꯃꯇꯤꯛ ꯆꯥꯗꯦ ꯅꯪ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕꯅꯤ ꯈꯜꯂꯗꯨꯅ ꯑꯩꯅ ꯃꯗꯨꯒꯤ ꯄꯣꯖꯤꯁꯟ ꯑꯗꯨ ꯄꯤꯈꯤꯕꯅꯤ ꯅꯪ ꯑꯁꯤꯗꯤ ꯅꯨꯄꯤꯅ ꯍꯣꯡꯗꯨꯅ ꯆꯠꯄ ꯅꯨꯄꯥꯅꯤꯅꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯕꯨ ꯂꯧꯅꯝ ꯇꯧꯔꯤꯕꯅꯤꯅꯦ ꯑꯩꯅ ꯈꯜꯂꯨꯕ ꯃꯇꯝꯗꯗꯤ ꯅꯪ ꯑꯁꯤ ꯁꯣꯟꯕꯅꯤꯅ ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯈꯣꯏ ꯀꯝꯄꯅꯤꯁꯤꯕꯨ ꯋꯥꯡꯅ ꯊꯥꯡꯒꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯃꯁꯤꯒꯤ ꯄꯣꯖꯤꯁꯟ ꯑꯁꯤ ꯄꯤꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯅ ꯍꯥꯏꯔꯦ ꯕꯕꯥꯗꯨꯗꯤ ꯕꯕꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯄꯣꯖꯤꯁꯟ ꯑꯁꯤ ꯄꯤꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯛꯇ ꯑꯩ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯤꯕ꯭ꯔꯣ ꯃꯗꯨ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯗꯨꯗꯤ ꯑꯩ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯉꯤꯅ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯨꯗꯕꯅ ꯅꯪ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯈꯪꯒꯗꯕꯅꯤ ꯃꯁꯤ ꯑꯩꯒꯤ ꯁꯣꯏꯕꯅꯤꯗ ꯐꯔꯦꯁꯦ ꯅꯪꯅꯦ ꯑꯩ ꯍꯥꯏꯁꯤ ꯌꯥꯎ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯊꯨꯅ ꯁ꯭ꯇꯣꯛ ꯍꯣꯜꯗꯔꯁꯤꯡ ꯑꯗꯨꯒꯤ ꯃꯤꯇꯤꯡ ꯇꯧꯔꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯗꯤꯃꯣꯁꯟ ꯇꯧꯕꯒꯤꯗꯃꯛꯇ ꯅꯪ ꯅꯁꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯃꯧ ꯅꯨꯄꯤ ꯌꯥꯏꯃꯗꯨ ꯐꯠ ꯆꯪꯉꯛꯏ ꯑꯗꯨꯒ ꯊꯛ ꯂꯥꯎꯅ ꯈꯨꯗꯛ ꯀꯣꯜꯂꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯕꯥꯁꯦ ꯌꯥꯝꯅ ꯁꯥꯎꯋꯦ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯏꯗꯕꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯁꯥꯎꯗꯨꯅ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯃꯥꯡꯁꯤꯗꯒꯤꯅꯦ ꯕꯕꯥ ꯊꯨꯅ ꯆꯠꯈ꯭ꯔꯣꯆꯣ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯒꯤ ꯃꯅꯝ ꯌꯥꯏꯃꯗꯨꯅ ꯐꯣꯇꯣ ꯈꯔ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯄꯨꯊꯣꯔꯛꯂꯤꯕ ꯐꯣꯇꯣ ꯑꯁꯤ ꯒꯨ ꯁꯤꯡꯖꯨꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯑꯗꯨꯒ ꯐꯣꯇꯣ ꯑꯁꯤ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯀꯥꯞꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯕꯥꯁꯤ ꯑꯝꯇ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯗꯤꯁꯤꯖꯟ ꯑꯗꯨ ꯀꯣꯟꯅ ꯂꯧꯕꯤꯌꯨ ꯃꯄꯥꯗꯨꯁꯨ ꯐꯣꯇꯣꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯅꯝ ꯌꯥꯏꯃꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯕꯥꯁꯤ ꯒꯨ ꯁꯤꯡꯖꯨ ꯀꯧꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯁꯦꯔꯤꯒ ꯂꯣꯏꯅꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯅꯤ ꯃꯁꯤꯕꯨ ꯇꯟꯖꯥ ꯆꯥꯟꯅꯔꯨꯕ ꯑꯣꯏꯒꯗ꯭ꯔꯣ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯈꯪꯒꯅꯤ ꯕꯕꯥ ꯒꯨ ꯃ꯭ꯌꯨꯡꯁꯨ ꯍꯥꯏꯔꯤꯕ ꯒꯨꯔꯤꯌꯣꯡ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯄꯨꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯣꯝꯅ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤꯁꯦ ꯅꯝꯅ ꯂꯧꯈꯤꯕꯗꯣ ꯁꯤꯡꯖꯨꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯛꯂꯣꯜꯂꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯗ ꯆꯪꯉꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯁꯦꯡꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ
ꯕꯕꯥꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯀꯟꯐꯥꯔꯝ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯕꯥꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯕꯥ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯈꯜ ꯃꯈꯜꯒꯤ ꯋꯥꯈꯜꯅꯤ ꯂꯥꯛꯂꯤꯕꯁꯤ ꯃꯈꯣꯏꯅꯤꯁꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯄꯨꯟꯅ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅꯤꯁꯤ ꯍꯥꯏꯕꯗꯤ ꯁꯦꯔꯤꯅ ꯑꯦꯡꯒꯦꯖꯃꯦꯟ ꯑꯁꯤꯁꯨ ꯌꯥꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯨꯔꯥꯟꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯦꯔꯤꯅ ꯍꯨꯔꯥꯟꯍꯜꯂꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯁꯦꯔꯤ ꯑꯁꯤ ꯊꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯇꯪꯈꯥꯏ ꯈꯛꯇꯪ ꯄꯤꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯀꯔꯤ ꯇꯧꯕ ꯍꯥꯏꯔꯤꯕꯅꯣ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯝ ꯑꯁꯤꯗꯤ ꯁꯦꯔꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯄ ꯑꯁꯤꯅꯤ ꯃꯗꯨ ꯃꯄꯥꯗꯨꯅ ꯑꯁꯤꯡꯒꯤꯔꯅꯦ ꯑꯗꯨꯒ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯒꯦ ꯑꯗꯨꯒ ꯁꯦꯔꯤꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯊꯤꯖꯟꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯗꯕ ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯅꯪ ꯅꯁꯥꯒꯤ ꯄꯣꯖꯤꯁꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯪꯉꯣꯟꯗ ꯂꯩꯖꯔꯤꯕ ꯁꯛꯆꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯁꯦꯔꯤꯗ ꯐꯣꯟ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯨꯡ ꯌꯥꯝꯕꯗꯨꯅ ꯁꯦꯔꯤꯗ ꯐꯣꯟ ꯇꯧꯏ ꯑꯗꯨꯒ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯀꯩꯝꯇ ꯂꯩꯇꯦ ꯃꯗꯨꯝꯅ ꯑꯩꯁꯨ ꯈꯜꯂꯦ ꯍꯥꯏꯗꯨꯅ ꯃꯄꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥꯅ ꯅꯪꯕꯨ ꯌꯨꯝꯗ ꯀꯧꯕꯅꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯎ ꯑꯗꯨꯒ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯕꯅꯤ ꯀꯩꯗꯧꯔꯒꯦ ꯃꯥꯕꯣ ꯃꯥ ꯕꯤꯄꯤ ꯂꯣ ꯑꯣꯏꯔꯣ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏꯅꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯪꯅ ꯊꯣꯡꯕ ꯉꯥꯛꯇꯅꯤꯗꯅ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛꯇ ꯅꯣꯡꯃꯇ ꯐꯅꯕ ꯀꯩ ꯇꯧꯈ꯭ꯔꯒꯦꯅꯦ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯐꯔꯦ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯌꯨ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯒꯤ ꯃꯕꯨꯡ ꯌꯥꯏꯃꯗꯨꯗꯤ ꯆꯨꯆꯨꯜꯒꯤꯒ ꯈꯨꯠꯁꯝꯅꯔꯗꯨꯅ ꯃꯍꯥꯛꯇꯤ ꯄ꯭ꯂꯥꯟ ꯑꯃ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯕꯨꯡ ꯌꯥꯏꯃꯗꯨꯅ ꯁꯦꯔꯤꯗ ꯐꯣꯟ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯔꯦꯀꯣꯔꯗꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯍꯥꯏꯕꯗꯤ ꯃꯄꯥꯗ ꯎꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯔꯦꯀꯣꯔꯗꯤꯡ ꯃꯨꯠꯊꯠꯄꯒꯤ ꯃꯔꯝ ꯑꯁꯤ ꯗꯥꯁ ꯀꯦꯝꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯈꯪꯗꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯣꯏꯔꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨ ꯃꯥꯅ ꯃꯦꯞ ꯑꯃ ꯆꯨꯆꯨꯜꯒꯤꯗ ꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯅꯤ ꯃꯥꯅ ꯍꯦꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯔꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯊꯧꯖꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯄꯥꯝ ꯇꯧꯈ꯭ꯔꯣ ꯌꯥꯔꯦ ꯃꯗꯨꯒꯤ ꯆꯨꯆꯨꯜꯒꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯐꯥꯗꯨꯅ ꯄꯨꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯥꯠꯇꯣꯛꯈꯤꯒꯦꯔꯥ ꯅꯪꯉꯣꯟꯗ ꯀꯩꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕꯩ ꯋꯥꯅꯤꯅꯦ ꯅꯠꯇ꯭ꯔꯥ ꯃꯗ ꯃꯕꯨꯡ ꯌꯥꯏꯃꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯣꯏ ꯌꯥꯔꯦ ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯔꯣ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯐꯔꯛ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯊꯕꯛ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯦꯝ ꯁꯥꯕ ꯍꯧꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯦꯟꯕꯣꯛꯅ ꯐꯣꯟ ꯇꯧꯗꯨꯅ ꯁꯦꯔꯤ ꯃꯐꯝ ꯑꯁꯤꯗꯩ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯦꯟꯕꯣꯛꯁꯨ ꯃꯊ꯭ꯋꯥꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯣꯔꯤꯌꯥꯒꯤ ꯇꯤꯝꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨ ꯕꯁ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯄꯨꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯂꯩꯔꯝꯂꯤ ꯁꯦꯔꯤꯅ ꯍꯥꯏꯋꯦꯗ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯈꯔꯅ ꯂꯝꯕꯤ ꯁꯦꯝꯕ ꯁꯥꯗꯨꯅ ꯂꯝꯕꯤꯗꯨꯕꯨ ꯊꯤꯡꯖꯤꯜꯂꯝꯃꯤ ꯁꯦꯔꯤꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯒꯥꯔꯤ ꯑꯅꯤ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯁꯦꯔꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯒꯥꯔꯤꯗꯨ ꯊꯧꯈꯤ ꯃꯗꯨꯒꯤꯗꯤ ꯁꯦꯔꯤꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯅꯤ ꯈꯥꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗꯒꯤ ꯒꯨꯟꯗꯥ ꯀꯌꯥꯃꯔꯨꯝ ꯀꯨꯝꯊꯔꯛꯏ ꯑꯃꯁꯨꯡ ꯁꯦꯔꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ ꯁꯦꯔꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯦꯅꯦꯖꯔ ꯑꯣꯅ ꯃꯐꯝ ꯑꯃ ꯇꯥꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯦꯅꯦꯖꯔ ꯑꯣꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯨꯆꯨꯜꯒꯤꯒ ꯀꯦꯞꯇꯦꯟ ꯔꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯐꯨꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯨꯅꯦꯛꯀꯤ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯅꯦꯛꯇꯨꯅ ꯊꯝꯃꯝꯃꯤ ꯃꯦꯅꯦꯖꯔ ꯑꯣꯅꯗꯤ ꯀꯦꯞꯇꯦꯟ ꯔꯤꯗꯨ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤ ꯑꯗꯨꯒ ꯂꯥꯛꯐꯝꯁꯤ ꯖꯒꯥꯁꯤ ꯑꯩꯅ ꯂꯣꯏꯅ ꯇꯥꯛꯈ꯭ꯔꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯆꯨꯆꯨꯜꯒꯤꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯈꯣ ꯃꯍꯥꯛ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯦꯞꯇꯦꯟ ꯔꯤꯁꯤ ꯑꯩꯒꯤ ꯈꯨꯠꯅ ꯍꯦꯛ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯟ ꯁꯦꯔꯤꯕꯨ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯗꯨꯅ ꯕꯣꯠꯇ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯕꯅꯤ ꯃꯗꯨꯐꯥꯎꯗꯤ ꯉꯥꯏꯌꯨ ꯇꯥꯏꯃꯤꯡ ꯑꯃꯁꯨꯡ ꯄ꯭लेꯁ ꯑꯁꯤ ꯑꯩꯅ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯥꯛꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯅꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯦꯅꯦꯖꯔ ꯑꯣꯏꯗꯤ ꯍꯥꯏꯖꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯐꯝ ꯑꯗꯨ ꯂꯥꯛꯏ ꯃꯐꯝ ꯑꯗꯨ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯦꯅꯦꯖꯔ ꯑꯣꯅ ꯌꯦꯡꯉꯨ ꯃꯍꯥꯛ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯆꯨꯆꯨꯜꯒꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯁꯦ ꯈꯪꯉꯤꯅꯦ ꯃꯔꯝꯗꯤ ꯅꯪ ꯃꯤꯀꯤꯇꯤ ꯅꯠꯇꯦꯅꯦ ꯑꯩ ꯂꯩꯅ ꯅꯪꯅ ꯁꯦꯔꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯃꯝꯗꯨꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯆꯠꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤ ꯑꯩꯅꯁꯨ ꯈꯜꯂꯨꯗꯦ ꯑꯗꯨꯒ ꯅꯪ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗꯁꯨ ꯂꯥꯛꯂꯦꯗꯅ ꯃꯗꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯅꯪ ꯈꯜꯂꯤꯁꯨ ꯆꯨꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯏꯃꯥ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯀꯩꯗꯧꯉꯩꯗꯁꯨ ꯆꯠꯂꯣꯏ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯨꯝꯕ ꯍꯨꯏ ꯑꯃ ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯜꯂꯗꯨꯅ ꯆꯠꯀꯗꯕ ꯅꯠꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯩꯗꯨꯅ ꯑꯁꯨꯝ ꯐꯨꯅꯕ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯗ ꯑꯦꯇꯦꯛ ꯇꯧꯔꯤ ꯑꯗꯨꯕꯨ ꯀꯦꯞꯇꯦꯟ ꯔꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯁꯨꯞꯅꯇꯒꯤ ꯕꯤꯌꯔ ꯍꯦꯟ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒ ꯑꯗꯨꯃꯛ ꯐꯨꯅꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯅꯦꯖꯔ ꯑꯣꯁꯨ ꯇꯥꯟꯖꯥꯗꯨ ꯂꯧꯗꯨꯅ ꯆꯤꯜꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯦꯔꯤꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯑꯗꯨꯒ ꯁꯦꯔꯤꯒꯤ ꯒꯥꯔꯤꯗꯨꯗꯒꯤ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯇꯤꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯣꯁ ꯇꯥꯅ ꯀꯣꯠ ꯀꯜꯂꯤꯗꯨꯅ ꯄꯤꯀꯤ ꯕ꯭ꯂꯥꯏꯟꯗꯔꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯥꯜꯂꯗꯨꯅ ꯊꯣꯛꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯃꯦꯅꯦꯖꯔ ꯑꯣꯅ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯂꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯁꯤꯗ ꯃꯦꯟꯕꯣꯛꯀ ꯀꯦꯞꯇꯦꯟ ꯔꯤꯒ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯦꯟꯕꯣꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ ꯃꯦꯟꯕꯣꯛ ꯑꯝꯇ ꯉꯥꯏꯈꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯌꯨ ꯃꯗꯨꯒꯤꯗꯤ ꯃꯦꯟꯕꯣꯛꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ
ꯑꯩꯅ ꯇꯨꯃꯤꯟꯅ ꯇꯥꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯤꯉꯣꯟꯗ ꯔꯤꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯑꯗꯣꯝꯅ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯄꯥꯝꯂꯤ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩ ꯑꯗꯣꯝꯗ ꯍꯥꯏꯖꯒꯦ ꯑꯩ ꯉꯁꯤ ꯆꯣꯆꯣꯜ ꯒꯦꯡꯒ ꯊꯦꯡꯅꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯐꯣꯇꯣ ꯎꯠꯂꯗꯨꯅ ꯑꯩꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯏ ꯑꯩ ꯌꯥꯝꯅ ꯀꯤꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯁꯕꯦꯛꯀꯤꯁꯟ ꯑꯃꯃꯨꯛ ꯎꯕ ꯐꯪꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯦꯞꯇꯦꯟ ꯔꯤꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯦꯞꯇꯦꯟ ꯋꯤꯡꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯃꯦꯅꯦꯖꯔ ꯑꯣꯒ ꯎꯅꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯣ ꯑꯗꯨꯒ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯆꯨꯆꯨꯜ ꯒꯦꯡꯗ ꯈꯪꯍꯟꯅꯤꯡꯕ ꯋꯥꯁꯤꯡ ꯑꯗꯨ ꯈꯛꯇꯪ ꯔꯦꯀꯣꯔꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯃꯦꯟꯕꯣꯛꯅ ꯃꯨꯠꯊꯠꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯇꯤꯝ ꯑꯗꯨꯁꯨ ꯃꯈꯨꯠ ꯑꯗꯨ ꯀ꯭ꯔꯣꯁꯤꯡ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯆꯠꯂꯣꯏ ꯍꯥꯏꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤꯁꯟ ꯑꯃꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯦꯔꯤꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩ ꯑꯃꯠꯇꯗꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯦꯅ ꯍꯥꯏ ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯊꯥꯖꯕ꯭ꯔꯅꯦ ꯑꯩꯒꯤ ꯇꯥꯃꯣ ꯌꯥꯏ ꯑꯗꯨꯅ ꯆꯨꯆꯨꯜ ꯒꯦꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯏ ꯒꯥꯅ ꯇꯧꯔꯤꯁꯦ ꯑꯊꯨꯕꯗ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯁꯥꯖꯟ ꯄꯤꯌꯣꯅ ꯍꯥꯏ ꯅꯪꯅ ꯀꯤꯗꯨꯅ ꯀꯩꯒꯤ ꯀꯤꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯅꯉꯣꯟꯗ ꯄꯛꯆꯗꯦꯅꯦ ꯑꯩꯈꯣꯏ ꯅꯪꯒꯤ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯗꯨꯒꯤꯗꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤꯁꯟ ꯑꯃꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯦꯟꯕꯣꯛꯅ ꯄꯥꯎ ꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯦꯔꯤꯅ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯁꯤꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤꯁꯟ ꯑꯃꯗꯅ ꯑꯃꯨꯛ ꯐ꯭ꯂꯥꯁꯕꯦꯛꯀꯤꯁꯟ ꯑꯁꯤ ꯌꯥꯝꯃꯤꯀꯣ ꯃꯇꯥꯡ ꯑꯁꯤꯗ ꯀꯣꯄꯤꯔꯥꯏꯠ ꯐꯖ ꯆꯥꯗꯣꯏꯅꯤ ꯖꯒꯥꯁꯤ ꯒꯥꯔꯤꯗꯨꯗ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯒꯦꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯒꯥꯔꯤꯗꯨꯗꯒꯤ ꯀꯦꯞꯇꯦꯟ ꯔꯨꯏꯒꯤ ꯇ꯭ꯔꯨꯞꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯊꯣꯛꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯨꯊꯠꯈ꯭ꯔꯦ ꯁꯥꯖꯟ ꯄꯤꯌꯣꯅ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯊꯠꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯦꯔꯤꯗꯤ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯑꯔꯣꯏꯕꯤ ꯇꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯨꯅꯕ ꯃꯇꯝꯗꯁꯨ ꯏꯟꯗꯨꯡꯁꯨ ꯐꯨꯅꯕ ꯌꯥꯎꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯇ꯭ꯔꯨꯞꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯟꯗꯨꯡ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯁꯣꯛꯄ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯪꯉꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞꯇꯅ ꯐꯨꯊꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯦꯟꯕꯣꯛꯁꯨ ꯒꯥꯔꯤꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯊꯠꯄ ꯌꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯨꯊꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯁꯨ ꯀꯦꯞꯇꯦꯟ ꯔꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯀꯦꯞꯇꯦꯟ ꯔꯤꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯅꯦꯖꯔ ꯑꯣꯁꯨ ꯆꯦꯟꯈ꯭ꯔꯦ ꯃꯦꯅꯦꯖꯔ ꯑꯣ ꯆꯦꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯦꯔꯤꯅ ꯃꯉꯛꯂꯤ ꯊꯣꯛꯂꯗꯨꯅ ꯅꯈꯣꯏꯅ ꯆꯠꯂꯤꯕꯗꯨ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯒꯨꯟꯗꯥ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯦꯔꯤꯅ ꯅꯦꯛꯈꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨꯒ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯅꯪꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯆꯍꯤ ꯑꯃꯒꯤ ꯔꯦꯟ ꯐ꯭ꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯍꯤ ꯑꯃꯒ ꯅꯠꯇꯦ ꯆꯍꯤ 2 ꯄꯤꯗꯣꯔꯤꯕꯅꯤ ꯔꯦꯟ ꯐ꯭ꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯇ꯭ꯔꯨꯞꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯁꯨ ꯆꯨꯆꯨꯜ ꯒꯦꯡꯅ ꯂꯩꯔꯤꯕ ꯖꯒꯥꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯐꯨꯅꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯆꯨꯆꯨꯜ ꯒꯦꯡ ꯊꯣꯛꯂꯛꯏ ꯆꯨꯆꯨꯜ ꯒꯦꯡ ꯊꯣꯛꯂꯛꯇꯨꯅ ꯃꯦꯟꯕꯣꯛꯇ ꯅꯪ ꯗꯤꯁꯤꯖꯟ ꯂꯧꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯆꯨꯆꯨꯜ ꯒꯦꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯇ꯭ꯔꯨꯞꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯗꯤꯁꯤꯖꯟ ꯂꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯃꯦꯟꯕꯣꯛꯇ ꯀꯥꯞꯀꯦ ꯇꯧꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯃꯈꯣꯡ ꯑꯗꯨꯅ ꯆꯨꯆꯨꯜ ꯒꯦꯡꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯎꯈꯤ ꯑꯃꯁꯨꯡ ꯃꯦꯟꯕꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨꯗꯨꯗꯤ ꯄꯥꯜꯍꯧꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯨꯅꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯅꯣꯡꯃꯩ ꯑꯗꯨ ꯈꯨꯜꯂꯗꯨꯅ ꯆꯨꯆꯨꯜ ꯒꯦꯡꯗ ꯀꯥꯞꯀꯦ ꯇꯧꯕ ꯃꯇꯝꯗ ꯆꯨꯆꯨꯜ ꯒꯦꯡꯅ ꯃꯦꯟꯕꯣꯛꯄꯨ ꯉꯛꯊꯤ ꯆꯠꯂꯗꯨꯅ ꯊꯥꯡ ꯊꯝꯃꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯃꯇꯝꯗ ꯆꯨꯆꯨꯜ ꯒꯦꯡꯅ ꯃꯦꯟꯕꯣꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯆꯤꯡꯅꯗꯨꯅ ꯄꯨꯊꯣꯔꯛꯈꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅ ꯎꯔꯨꯕ ꯃꯇꯝꯗ ꯑꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯉꯛꯇꯨꯅ ꯌꯦꯡꯖꯔꯝꯃꯤ ꯑꯃꯁꯨꯡ ꯆꯨꯆꯨꯜ ꯒꯦꯡꯅ ꯃꯦꯟꯕꯣꯛꯄꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯇꯞꯇꯥꯅ ꯐꯨꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤ ꯊꯣꯛꯂꯛꯏ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯆꯨꯆꯨꯜ ꯒꯦꯡꯕꯨ ꯊꯤꯔꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯆꯨꯆꯨꯜ ꯒꯦꯡꯅ ꯀꯦꯞꯇꯦꯟ ꯔꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯂꯣꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯁꯨꯡ ꯀꯥꯔꯒꯤ ꯃꯔꯨꯝꯗ ꯂꯩꯔꯝꯃꯤ ꯀꯦꯞꯇꯦꯟ ꯔꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯨꯆꯨꯜ ꯒꯦꯡ ꯆꯨꯝꯊꯤꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯆꯨꯆꯨꯜ ꯒꯦꯡꯅ ꯀꯥꯔꯒꯤ ꯃꯔꯨꯝꯗꯒꯤ ꯅꯣꯡꯃꯩꯅ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯅꯗꯤ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯁꯤ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯦꯔꯤꯁꯨ ꯄꯥꯈꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯖꯤꯜꯂꯛꯈꯤ ꯑꯗꯨꯒ ꯆꯨꯆꯨꯜ ꯒꯦꯡꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯗꯨꯒ ꯇꯟꯖꯥ ꯆꯥꯔꯗꯨꯅ ꯁꯦꯔꯤꯒꯤ ꯒꯥꯔꯤꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯈꯤ ꯀꯦꯞꯇꯦꯟ ꯔꯤ ꯄꯥꯈꯠꯂꯗꯨꯅ ꯁꯦꯔꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯅꯣꯡꯃꯩꯗꯨꯅ ꯃꯍꯥꯛꯅ ꯆꯨꯆꯨꯜ ꯒꯦꯡꯗ ꯀꯥꯞꯈꯤ ꯆꯨꯆꯨꯜ ꯒꯦꯡꯁꯨ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯉꯥꯎꯔꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯈꯨꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯦꯟꯕꯣꯛꯅ ꯑꯃꯨꯛ ꯈꯨꯟꯒꯠꯂꯗꯨꯅ ꯆꯨꯆꯨꯜ ꯒꯦꯡꯗ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯆꯨꯆꯨꯜ ꯒꯦꯡꯗ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯈꯤ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯒꯥꯔꯤꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯦꯔꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗ ꯃꯍꯥꯛꯅ ꯁꯦꯔꯤꯕꯨ ꯀꯧꯏ ꯑꯗꯨꯒ ꯁꯦꯔꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯤꯡꯊꯣꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯔꯤꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ
Hainabali Madudi Siramdai Matambasida, Muibana, Tokiba, Mahaki, Pazapazaraba memory singado, Amuta the Puna Ui Haidun Haine. Aduga, I suppose Madudi, Masiki Mikubase, Madugi Mikuba, Uram Kadaba Mali. Mado Sumna series so Mamataki Matam the Captain in the Mark and Masampun Bikiba, Cycle Tonga Minakiba, Amazon Captain in Harakiba, and the Kitsahi, Matangitsahi, Matang Laka Singado, Mother Pazapazaba memory singado Tamo. Mato Sumna Captain Ria, Mahakarona Kiba Mikup Singado Mahak, Matang Chingaki. Joe in Harivse, Singani, Aye, Harautian Legani, the Wangasi Harivse, Posichupo the Maharanguni. Matang says on the Captain Sumamiti Mapita, Serita Puyin, Remli, Aduga. Seri Maputa, E talk to the Remi Mong, the Urba Matamda. Series in Oipal have Sima, Matang said the Kamangam key. Captain Ri Yamaka Captain Minare, Masiloidri, I know one high at the Wakiam lady. Aduga Walker did not want the height of a lady. I know one of she. I know we are no she had her key. Matang said episode 13 Loicre. Episode 13 the sea full when Elizabeth, Aduga. Post critic is in the Sida Equine over from the Vasi. Southern Pion Harag Divasna. Sir, Melbourne Harag Divasiki Matu in a day. None at all to crack him and draw. None of the Hawaii the Bokuba to have the Kudung Tivada, Senselaga, Masi problem, Masi, Salt of Wang when he had a Calipito, Madoramani. None high Sibocano. Madi is on like the Captain Riso. I know quite a nothing with Thagatchari. I my phone is Richard Pierroi. No quite Hansalo. Madurigiti, Southern Pion Harag Divasna. None of Honamatam da Krakana Hono, Aduga Kozukangi Madudi. Nangase, Natona Yam Lady Mini. Aduga Quay, Nangita with the lady, Aduga Quay. None have a Kudimak Wind Doguni, a question Nangi Trupni. I could give us Maru Bokunda, Adom Suyana Maruay. I don't go there to Pibiro. I Madungam had a Harry, the same Hypotaragadi, Captain with them a queen Harivasi. Seribu Ngak Chembagi, other Simako the Pibu had in Harpany. Madigidi, Jumun Harivasana. Captain B. Serisi a quick some Liner Padagi, Maas a quiggy Yama Lunatinaba, Murupai the Weddy. Paul Nuswari, Sarah Quibu, the Pibu had an key. Madidi Captain Winari, Master Sergeant Pio, First Lieutenant Park, Staff Sergeant Kim, Private First Class Gyum, Nakwento Wangam Basakti to Poto Aduga, Seribukalu, Masi Odani, Mato Suna, Makosu Mamitama Pira, Centeratuna, Order the Poloto we had on a Selutoromi, Madidi Matangis and the Equine over from Divasi, Jumok Park, Sergeant Pio, Indung Makoy Centuraki, Serena Tori Mong the Urba Matam the Makoy, Pakatman Loikre, Makoy, Yamakapcherami, Sergeant Pio su Mamitima Pita Latuna, Masi, we talked about Niadunaraki. Jumosu Kanagum to Mating Pambu Haduna, Laujatuna Lirimli. Matosuna Matang said episode 13 as a Pomo Loikre, Mahat, 14, 15, 16 Wali. Other series is Sibra Sitabra Habito, Hani and Kravakangu with the Kangani, Ying Kangu so, Kanga Vidota, Naibiramu Aduka, Serial C and Kravakangu so, what do you in a Tava Matada, Mahao Sikamto have it so committed Tabiramu, Thagatchari.